ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯋꯤꯀꯦꯟꯗ ꯂꯥꯏꯚ ꯇꯧꯖꯔꯒ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯃꯤꯟꯅꯔꯒ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ngasi yamna phajaraba content ase khoi taminasi khangminasi ainasu share tawjage aina share tawringai sida ima kamain tawbiri haibado khoi mayamda pawdambiyu aduga yengbiriba pumna maknasu adom kadaidagi yengbira ibano haibadu lam mafam aduga message amatang comment amatang tawbiro tasengna haruragadi ayakki lifestyle si yam mafam da yam khena badu leire manipurda aigi yumsida yam nuaina leijaba haiba tare atai mafam da su ai adum nungaiba ngami ichasing uraga aduga isusing urakanda nungaiba ngami tamasung punsi maren ani simadi kitang khenaba aidi yumda laagadi deva karma laikai kari kara mayam si hangdaba yadaba unaraga sunungaiba aina chatningdana chatli haijaba nataba aduga aina Delhi da leiringai US da leiringai dadi akoi koirasi hairakanda sum koiba khotpa gi wadani aduga thudongna compulsory oidaba akoi di society ga akoi sina akoi apunba society ma ojabanina akoi unaningba chatningba su lei aduga karma janma su khara huji aikoigi sajibu kalen bhausi luhongdora imni kalen bhausi da luhongbagi makhan baton mathang phangi sumai tawdana aina Delhi da lei jarakanda US da lei jarakanda aina aigi marupsingda phone ga yam toin tawmandana ise moise aigi phone lakane na bu khalammadra ina khalliko hujikna mu phone je paibasi aigi kada phone thanamba aina nongpokta gate mayada lei sing jaiba sina singba tawbasida ai yam miss tawre aduna aise phone tawraktabagi su mayamna narajala kaina adaina wabiba adugumba kainoni naba budi nataba aduga ngasagi thabak masu mayam tawnaba hotnabada phone se isada yaudabagi tahawdabana maron ama adugumba punchi marel amasu yam nuaiba punchi marel ni aduna makhan mathen mayam haijaba tare adagi amu aise ngarang se ngasigi ayuki khabar si ai paper ama padraga di sum nuaitabani na manipuri paper ama lawi pongna phamche logje hana su pongna phamche adum logje adaidara aina paruba kan sai sida tasengna makki hairode di political gi issue kari kara sidadi kam ta khangbadi natraga makhoi gi makha lengak makha sida khoi di hinjari banina sum pawa kanda moi kaino portfolio taruk si yendana lei ena discussion ga yam tawe aduga di yenthoe haiba kan sida nupa ngakto oirameba moi taruk MLA kaba mi tarukse masak naiba ngaktani taigumba sung aikhoi chahi khudingi nupi si sung kajaraktamneba ado handakti nupi mari neba karise nupi mari si kariba si manungda minister da ama bhau yawraktaba simakti aigi nupi da women empowerment kaina yam kanna dinga kanda akhoi nupi gi amatang thamama bhau pibiraktab se ai kanada di haijaroi thamoi songna nungaiti sim khaktan nungaitabagi wa hairuragadi aina akhoi nupi se adum yallai haktaktagi hongna adum namdharaga adum thambani ado ngasisu adum namdhari bajani ne ama khaktang oraga so anidang ora bhauda
ꯄꯤꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯒ ꯈꯟꯖꯕ ꯋꯥꯈꯜ ꯑꯃ ꯃꯣꯡꯂꯛꯄ ꯋꯥꯈꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩ ꯀꯩꯁꯨꯝꯐꯥꯎꯗꯤ ꯍꯥꯏꯖꯕ ꯍꯪꯒꯠꯆꯕ ꯅꯠꯆꯗꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯎꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯒꯤ ꯃꯣꯠ ꯄꯤꯕꯤꯔꯛꯄꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯄꯣꯂꯤꯇꯤꯛꯁꯁꯦ ꯏꯟꯇꯔꯦꯁ ꯂꯩꯒꯗꯕꯅꯤ ꯀꯩꯒꯤꯅꯣꯒ ꯄꯣꯂꯤꯇꯤꯛꯁꯇ ꯄꯥꯏꯈꯠꯂꯛꯏꯕ ꯄ꯭ꯔꯣꯖꯦꯛ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯂꯩꯃꯤꯟꯅꯁꯤ ꯐꯣꯂꯣ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯠ ꯐꯣꯡꯗꯣꯛꯄꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯨꯝꯕ ꯑꯣꯕꯖꯔꯕꯦꯁꯟꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤꯗ ꯌꯥꯝ ꯀꯟꯅ ꯈꯪꯖꯔꯨꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯨꯈꯠꯂꯛꯏꯕ ꯄꯔꯁꯄꯦꯛꯇꯤꯞꯁꯤ ꯅꯨꯄꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯗꯁꯨ ꯅꯨꯄꯤꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯍꯟꯊꯔꯦꯀꯣ ꯌꯥꯝ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯑꯗꯨꯝ ꯀꯥꯔꯛꯄ ꯌꯥꯎꯕꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯄꯣꯔꯠꯐꯣꯂꯤꯌꯣ ꯄꯤꯕꯗ ꯅꯨꯄꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯎꯗꯕꯗꯨꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯅꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯪꯕꯤꯔꯛꯏ ꯍꯧꯖꯤꯛ ꯃꯤ 80 ꯃꯨꯛꯇꯤ ꯇꯤꯟꯕꯤꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯠ ꯑꯃ ꯏꯃꯥꯅ ꯂꯩꯗꯅ ꯁꯦꯝꯕꯤꯗꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯥꯏꯃꯤꯟꯅꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯂꯦꯅꯤꯟꯁꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯕꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤꯗ ꯊꯥꯒꯠꯆꯒꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯐꯤꯆꯔ ꯇꯧꯖꯕ ꯃꯁꯤꯒꯤ ꯄꯤꯛꯆꯔꯒꯨꯝꯕ ꯊꯤꯔꯛꯄꯁꯤꯗ ꯃꯄꯥꯎ ꯂꯤꯇꯔꯦꯔꯤ ꯒ꯭ꯔꯨꯞꯇꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯐꯪꯖꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯕ ꯇꯧꯖꯒꯗꯧꯔꯤꯕ ꯑꯣꯖꯥ ꯁꯤꯁꯨ ꯃꯥꯒꯤ ꯄꯤꯛꯆꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯎꯗꯒꯤ ꯂꯧꯖꯕꯅꯤ ꯑꯗꯨꯅ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯟꯇꯦꯟꯠꯁꯤ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇ ꯀꯟꯇꯦꯟꯠ ꯍꯦꯟꯅ ꯁꯦꯝꯕꯗ ꯃꯀꯣꯛ ꯊꯣꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯂꯤꯗꯔship ꯃꯅꯤꯄꯨꯔꯒꯤꯗ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯁꯤꯅ ꯑꯩ ꯏꯃꯥꯗ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯩ ꯉꯁꯤꯁꯨ ꯑꯩ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯂꯩꯀꯣꯟꯒꯤ ꯑꯩ ꯂꯥꯏ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯈꯤꯕꯗꯣ ꯑꯩ ꯕꯥꯔꯇꯣꯟ ꯐꯪꯖꯗꯅ ꯂꯩꯀꯣꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯐꯪꯁꯟꯗꯨꯁꯨ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯊꯨꯡꯅꯤꯡꯗꯅ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯊꯤꯕꯗ ꯈꯤꯇꯪ ꯈꯪꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯈꯤꯇꯪ ꯆꯣꯟꯊꯔꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯗꯨꯋꯥꯏꯗꯨꯗ ꯃꯤꯅꯤꯠ 10ꯁꯦ ꯃꯥꯡꯈꯔꯦ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯆꯪꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯆꯧ 8ꯀꯤ ꯃꯐꯝꯁꯦ ꯍꯪꯕꯗ ꯀꯅꯥꯝꯇ ꯈꯪꯗꯕ ꯃꯥꯏꯆꯧ 8ꯀꯤ ꯃꯐꯝꯁꯦ ꯋꯥꯡꯈꯩ ꯌꯣꯡꯂꯥꯡ ꯂꯩꯔꯛꯇ ꯂꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯨꯗ ꯁꯨ ꯃꯥꯏꯆꯧ 8ꯀꯤ ꯃꯐꯝꯁꯤꯗ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯏꯆꯧ 8 ꯑꯩꯁꯦ ꯌꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯗ ꯍꯪꯖꯔꯦꯀꯣ ꯑꯗꯣ ꯒꯦꯠ ꯆꯪꯉꯛꯄꯗ ꯌꯣꯡꯂꯥꯟ ꯆꯪꯉꯛꯄꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨ ꯈꯔ ꯆꯪꯉꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯃꯨꯛ ꯍꯥꯏꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯗꯣꯛꯑꯒ ꯀꯩꯅꯣ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯕꯅꯤ ꯀꯥꯔꯒꯁꯨ ꯈꯔ ꯊꯥꯕꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯪꯉꯨꯔꯦ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯖꯅ ꯄꯨꯕꯤꯔꯤꯕ ꯏꯕꯦꯝꯃ ꯑꯔꯨꯅꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯃꯇꯝꯗ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯛꯇꯅ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯣꯡꯂꯥꯟ ꯂꯩꯔꯛꯀꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯈꯠꯂꯒ ꯂꯩꯔꯝꯗꯅ ꯑꯩ ꯐꯪꯁꯟꯗꯨ ꯌꯥꯎꯖꯔꯨꯏ ꯐꯪꯁꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯃꯊꯪ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯏꯔꯝꯕ ꯏꯁꯩ ꯏꯕꯦꯝꯃ ꯍꯦꯃꯥꯕꯇꯤꯅ ꯁꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯀꯣꯂꯤꯛ ꯑꯩꯒꯤ ꯏꯅꯥꯎ ꯑꯦꯀꯥꯁꯤꯅꯤꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅ ꯏꯕꯤꯔꯝꯕ ꯋꯥꯔꯤ ꯃꯆꯥꯒ ꯄꯥꯊꯣꯛꯄꯗꯨ ꯑꯗꯨ ꯂꯣꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯁꯦ ꯃꯔꯝꯗꯤ ꯁꯣꯝꯗ ꯁꯣ ꯂꯩꯕ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯗ ꯑꯩꯈꯣꯏ ꯃꯩꯁꯤ ꯂꯥꯛꯇꯕ ꯃꯩ ꯂꯥꯛꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯖꯦꯅꯦꯔꯦꯇꯔꯗꯣ ꯑꯃꯨꯛ ꯉꯪꯕ ꯑꯗꯨꯗꯤ ꯃꯈꯣꯟꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯅꯕ ꯇꯧꯖꯔꯁꯤ ꯍꯧꯖꯤꯛ ꯃꯨꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯇꯣꯝꯕꯅ ꯀꯩꯅꯣꯅꯤ ꯂꯥꯏꯔꯤꯛꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯑꯦ
ado lari kulhumdoi ni kulhumdoi si manungda Manipuri da taramathoi si manungda aina sum hang dana aigi thamoi sina pami si kaino kaina khanbada aina khwaidagi paningba si Muni si paninguraba kuire he porpaga ade aina ojagi se amu ojada hangasare oja Muni se aina mathang pa kanda aidi ahanbada Muni se lainingba magi punsi wari ni kain khalla kanda hangdokpani ado chap manai ojagi punsi wari na yumpham oiraga iba adumba yam nungaiba nungsu nungsiba tuga khyaw chungba matang su yawi apaba ai ifamda aduna ngasi se miyami mafamda oja Salam Tomba ade retire si ka CI college da BP oina retire tawbi haina masana haibirei sidasu ibadasu yawrongani aduga ojagi punsi wari di tongana mu hairudraga su Muni sigi mafam sida ojagi punsi wari se loina na adum chatli ado khui si yam topi hana ina wari macha ningshing wari mayam pabaga ojagi ngasigi sumaina iriba khui se masigi angakpa kaino amada leibak amada changaga aikoi pubadona tawba aduna hujik ai Muni se haujarak miyami mafamda amukasu nonglukjari khoramjari bhakti kachari ado ihan hanbada ojana yam nungsiba mana 1951 da laik tamba hokiba tawbul LP school ka se photo namaga ojana thambiba aduga 1963 da metric thakiba ngaikhong high school da adusu high school dusu ojana photo se loina ba aduga ojana CI college da gi uriba Muni gi lekai Muni se misak amani ojaga yamna nungsinaba magi thamoina nungsigiba aduni adu punamakse sida laik sida loinaba ojana photo se namma kanda phongbada yawbiri yamna tamjaningai oiba ojagi adumba khuini sumna ihan hanba maktada ojana thamoina hairi haidana ma introductory sida sumaina Muni sigi maramda Muni ningshing wari ni Muni si karino kari wari no ide takchare amaromda egi punsi wari suni aigumbagi punsi wari bukanana pabiga bano khana asukui base lairakpani adubu ngasidi idaba ngamlaktre masi ningshing ba ko ba thamoigi maral ase masina otpa henba asina ni kuire aibu olakliba ningshing ba amakhakna adubu aigi chahi taramathoi langpham amada takiba mami amakhaki taramathoi surakpa matamda langpham maidi amna dasani langpham je dasa asoba ma migi laman ama tonbagumna ningkok leirakpa kuirabani asidang sengdoklamdarbadi siba ngamdauba hek malaktre masidang singdoklamdrabadi aisingbaidi ngasai ibado magi maramda siba ngamgadauba hek malaktre sumna haibiri aduna ngasidi iredana Munigi wari aigi wari mina pabidrabasu mayekta lehorabanina maina chaklaroi isingna chamduna su koklaroi ningshing nungsi wari haiba asimaktabu loinamak achumbani haibadi yadre yari makai pek adu thamnanaba honabada adum akawba haibaduna leichil nongphaigumna hekta kupsinki aduna aigi chamada amadi aranba adumak soidana yawromlani adubu mina ibiba biography amagidi ningshing wari asina mamal leiba hengani khali biographer amatana thibada phanglaroidaba wang aktani aina ithokjaribasingse aduna ithokjaribasi aduna punsigi laman amatang singba ngamjare Munigi kabi bo bisakna di hai magi punsi wari da chamada taradi lotuna thamjahore haina masisu madumadi yaningi kanana su kogo kongna haidokpa ngambadi nate adumaktana jajbana sona sumna hairamkre all autobiographies are all lies haina adusu nakal amaromdadi chungkraponi Muni aina thonjaba mingni masadu khanghandana maming tasengna maming asengba adutangdi lotuna thamjare
ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯨꯅ ꯋꯥꯔꯧꯗꯅꯕ ꯃꯥꯒꯤ ꯃꯇꯝꯅꯗꯤ ꯇꯦꯟꯁꯤꯜꯂꯛꯂꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯧꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯁꯤꯡꯖꯔꯤꯕ ꯂꯃꯟ ꯁꯤꯡꯅꯤꯡꯕꯒꯤ ꯋꯥꯗꯨꯁꯨ ꯂꯥꯏꯕꯛꯅ ꯅꯥꯊꯩꯈ꯭ꯔꯕ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯅ ꯄꯜꯂꯦ ꯍꯥꯏꯅꯕ ꯑꯗꯨꯝꯅ ꯑꯩꯁꯨ ꯄꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯑꯁꯦ ꯃꯨꯅꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯟꯅꯤꯡꯕ ꯃꯤꯁꯛ ꯀꯌꯥ ꯑꯃ ꯄꯟꯗꯅ ꯂꯣꯏꯅ ꯊꯅꯝꯂꯦ ꯃꯨꯅꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯕꯗꯅꯤ ꯑꯩꯅ ꯏꯖꯔꯤꯕꯁꯤ ꯃꯔꯛꯇ ꯆꯤꯊ ꯅꯥꯟꯊꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯂꯩꯍꯧꯔꯤ ꯃꯗꯨ ꯑꯄꯥꯕꯁꯤꯡ ꯇꯟꯊꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯊꯝꯖꯔꯝꯂꯦ ꯆꯍꯤ 8ꯀꯤ ꯋꯥꯔꯤꯕꯨ ꯂꯣꯏꯕ ꯅꯥꯏꯒꯗ꯭ꯔꯥ ꯃꯥ ꯑꯩ ꯎꯅꯈꯤꯕꯒꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯥꯅ ꯂꯣꯏꯗ꯭ꯔꯤ ꯁꯝꯁꯥꯡꯕꯤꯒꯤ ꯋꯥꯔꯤ ꯌꯥꯎꯗꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯈꯛ ꯃꯄꯨꯡ ꯐꯥꯔꯔꯣꯏꯗꯣꯔꯤ ꯑꯗꯨꯁꯨ ꯏꯒꯨꯝꯁꯤꯔꯥ ꯁꯨꯝ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯍꯥꯞꯆꯗ꯭ꯔꯕꯅꯤ ꯑꯄꯥꯕ ꯃꯌꯥꯝꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯖꯔꯒ ꯑꯩ ꯄꯨꯛꯅꯤꯡꯅ ꯅꯧꯔꯛꯂꯒ ꯏꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯆꯔꯦ ꯇꯧꯕꯨꯜ ꯍꯥꯏꯕ ꯈꯨꯟꯗꯨꯗꯅꯤ ꯑꯣꯖꯥꯒꯤ ꯄꯣꯛꯄ ꯃꯐꯝ ꯂꯩꯔꯤꯕ ꯃꯐꯝ ꯇꯥꯡ 19 ꯊꯥ 10 2012 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯂꯥꯝ ꯇꯣꯝꯕ ꯑꯁꯨꯝꯅ ꯑꯣꯖꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯇꯔꯤꯗ ꯕꯤꯁꯦꯟꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯃꯨꯅꯤ ꯑꯩꯈꯣꯏꯅꯤꯅ ꯐꯝꯂꯝꯕ ꯀ꯭ꯂꯥꯁ 3ꯒꯤ ꯀꯥꯅꯦ ꯑꯣꯖꯥꯅ ꯎꯠꯂꯦ ꯀꯂꯦꯖꯇ ꯑꯩꯅ ꯐꯝꯂꯝꯕ ꯀꯥ ꯑꯃꯁꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯒꯤ ꯅꯨꯡꯁꯥ ꯌꯥꯏꯐꯝ ꯁꯤꯑꯥꯏ ꯀꯣꯂꯦꯖꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯇꯥꯝꯅ ꯎꯔꯤꯕ ꯑꯩꯒꯤ ꯐꯝꯐꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯅ ꯐꯣꯇꯣꯁꯤ ꯅꯝꯃꯒ ꯂꯥꯏꯔꯤꯛꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯤꯔꯝꯃꯤ इसिंसे अमतंग थक्सनद्रदि लोकसे तपुरे लाई मतोन ताइबंग फाउरकपसे 1994 ओजान ताइबंग फाउरइसे ताइबंग फाउरकपसे ओजा पोकपगी मतमदुनी लाई मतोन चिंजावना आइगिदि इपानी चही 8 इपा काइनरबा आइना कनादा इपा कौनुनी मीगी मपादा इपा कौरुबा याबा नते नुतिगी कौबा फाउबा पेंद्रबा पाबा बाबा हाइबदो कयादि कुइरबनो आइना कौरक्त्रिबा अदुना आइना लम्हांग थोकलगा हौना कौखि नोमा पाबा अदुदा चिंगदोन असिना येंथरखिबगुम फाउखि इपा लेरिना हाइदुना कुमलकपगुम खनखि नुमित अदुदगी आई कैसु वाद्रे इपा लेरिबगुम अदुमा खनख्रे अदुना आइना वारकलबा उपाय अमा उरक्त्रबदा लम्हांग थोकलगा माबु येंजै उपाय ताकलखि अदुना आइंगोंददी महाक अहिंगबनी चिंगनते चही 65 असि माबु थोकले खोइरमजै हलकले खोइरमजै आई खुल यौरमदाइदा अमुक्तंग हन्ना येंजरमी आइना माना आइबु सेनबिबगुम आई फाउई अदुना महाक लोइना खंगबनी पिसक पिकलिङैदगी ngasi फाउबा आइना तौजबा पुंबा मागी ममांगदनी आइना तौगुल लंबीदा सनसेन खिबा नुमित ताबा ngaibada kaya waki nungsa maraktuda mana lechin khomjelai ithakta urum pibiraki aina labukta hapu khunba lohon saiba mamang da ngaktani hariba chingsigi laimaton chingse aina labukta hapu khunba lohon saiba mamang da ngaktani nong hangkhiduna lokhong machada tunghoba nga sitlaga aina phakibado madi mamit kuptuna yenglongani amukti lilabob ama thangalubada aina thadaramlaga chenbadusu mahanga isi na noklomgani mera hiang kai changlakpada phau macheng changlakpa adi phaudu mapung pharakpaduni aina sagaida urit lauduna tanbadu mahak
ꯀꯔꯤꯒꯤ ꯇꯥꯔꯣꯏ ꯂꯧ ꯂꯣꯛꯂꯦ ꯑꯩ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯗꯥꯞ ꯈꯣꯝꯕ ꯑꯗꯨꯝ ꯇꯣꯛꯈꯤꯗꯦ ꯍꯨꯃꯥꯡ ꯁꯧꯔꯛꯂꯕ ꯃꯉꯣꯟꯗ ꯌꯦꯡꯈꯠꯆꯩ ꯂꯩꯆꯤꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯪꯖꯩ ꯂꯩꯇꯕ ꯅꯨꯃꯤꯠꯇꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯆꯤꯡꯃꯥꯏ ꯈꯣꯟꯅ ꯁꯤꯊꯍꯜꯂꯛꯈꯤꯕꯅꯤ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯃꯥꯕꯨ ꯂꯧ ꯂꯣꯛꯈ꯭ꯔꯕꯁꯨ ꯀꯁꯥꯔꯤ ꯉꯥꯛꯄ ꯆꯠꯄꯗ ꯀꯁꯥꯔꯤ ꯍꯥꯏꯗꯤ ꯍꯋꯥꯏ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯉꯥꯛꯄ ꯆꯠꯄꯗ ꯑꯁꯪꯕ ꯀꯁꯥꯔꯤ ꯃꯔꯛꯇ ꯑꯩꯅ ꯑꯣꯟꯗꯨꯅ ꯁꯥꯟꯅꯕꯗꯨ ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯕꯅꯤ ꯑꯩꯒꯤ ꯇꯧꯕꯨꯜ ꯈꯨꯡꯒꯪ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯏꯪꯅ ꯇꯞꯅ ꯇꯧꯕꯨꯜ ꯈꯨꯡꯒꯪꯁꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯕ ꯆꯤꯡ ꯑꯃꯅꯤ ꯂꯝꯗꯣꯡꯅ ꯆꯤꯡꯈꯣꯡꯗꯅꯤ ꯁꯥꯡꯅ ꯇꯥꯔꯤꯕ ꯁꯣꯍꯣꯔ ꯃꯆꯥ ꯑꯁꯤꯁꯨ ꯐꯖꯈ꯭ꯔꯕ ꯈꯨꯟꯗꯥꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯤꯛꯂꯥꯡ ꯁꯤꯕꯒꯨꯝꯅ ꯈꯨꯡꯒꯪ ꯅꯤꯄꯥꯟꯅ ꯂꯤꯛ ꯇꯧꯅ ꯀꯣꯡꯒꯣꯟ ꯇꯥꯔꯤ ꯉꯛꯁꯝ ꯇꯥꯕꯒꯨꯝꯅ ꯑꯗꯨꯗꯁꯨ ꯇꯧꯕꯨꯜꯅ ꯃꯌꯥꯏꯅꯤ ꯇꯧꯕꯨꯜ ꯑꯣꯖꯥ ꯍꯧꯔꯛꯄꯁꯦ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯇꯝꯐꯥ ꯊꯤꯟꯕ ꯇꯀꯃꯥꯟ ꯌꯥꯟꯊꯕꯒꯨꯝꯃꯤ ꯕꯤꯁꯦꯟꯄꯨꯔ ꯂꯃꯥꯡꯗꯣꯡꯗꯒꯤ ꯕꯤꯁꯦꯟꯄꯨꯔꯁꯤ ꯂꯃꯥꯡꯗꯣꯡꯁꯨ ꯀꯧꯏ ꯇꯧꯕꯨꯜ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 2.5ꯅꯤ ꯇꯦꯟꯖꯩꯒꯨꯝꯅ ꯆꯨꯝꯕ ꯂꯝꯕꯤ ꯑꯃ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯀꯨꯝꯊꯔꯛꯂꯒ ꯂꯩꯔꯦ ꯑꯩꯒꯤ ꯇꯧꯕꯨꯜ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯄꯣꯛꯐꯝ ꯍꯧꯖꯤꯛ ꯁꯥꯡꯗꯣꯛꯈꯤꯕꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯧꯈ꯭ꯔꯕꯅ ꯇꯦꯟꯀꯥꯞ ꯍꯩꯕꯅ ꯂꯤꯔꯤ ꯇꯦꯡꯒꯥ ꯊꯣꯡꯕꯃꯨꯛ ꯐꯖꯔꯦ ꯇꯧꯕꯨꯜꯒꯤ ꯑꯋꯥꯡꯗ ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯉꯥꯀꯤꯆꯧ ꯄꯣꯛꯄꯤ ꯂꯩꯈ꯭ꯔꯦ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯐꯦꯛꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯔꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯥꯛꯆꯧ ꯄꯣꯛꯄꯤ ꯇꯦꯔꯥꯄꯨꯔꯗꯒꯤ ꯇꯤꯗꯤꯝ ꯔꯣꯗ ꯑꯗꯨꯝ ꯇꯥꯈꯤꯕ ꯌꯥꯔꯦ ꯇꯧꯕꯨꯜꯗꯒꯤ ꯈꯥꯔꯣꯝꯗꯅ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯛꯁꯤꯐꯥꯏ ꯅꯥꯆꯧ ꯄꯣꯠꯁꯝꯃꯝ ꯇꯥꯈ꯭ꯔꯦ ꯇꯤꯗꯤꯝ ꯔꯣꯗꯇ ꯊꯣꯛꯈꯤꯅꯕ ꯑꯗꯨꯅ ꯕꯤꯁꯦꯝꯄꯨꯔ ꯊꯥꯔꯒ ꯈꯨꯟꯖꯥ 9 ꯑꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯏ ꯍꯥꯏ ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯕꯨ ꯈꯨꯡꯒꯪ 9ꯒꯤ ꯀꯩꯊꯦꯜ ꯍꯥꯏꯅ ꯀꯧꯅꯩ ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯁꯦ ꯈꯨꯜꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯂꯒ ꯋꯥ ꯏ ꯆꯔꯨ ꯄꯨꯗꯨꯅ ꯁꯪ ꯁꯥꯟꯅꯔꯨꯏ ꯇꯧꯕꯨꯜꯒꯤ ꯁꯪ ꯁꯥꯕ ꯑꯍꯜꯁꯤꯡ ꯆꯠꯈꯤꯕꯗꯨ ꯑꯩ ꯃꯤꯠꯅ ꯎꯈꯤ ꯈꯨꯡꯒꯪ 9 ꯄꯨꯈꯠꯂꯛꯄ ꯃꯅꯥ ꯃꯁꯤꯡ ꯆꯦꯡ ꯍꯋꯥꯏ ꯂꯣꯛꯂꯩ ꯄꯨꯂꯩ ꯌꯦꯂꯥꯡ ꯀꯣꯝꯄ꯭ꯔꯦꯛ ꯂꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯗ ꯊꯦꯜꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯤ ꯌꯣꯟꯕꯗꯣ ꯑꯗꯨꯗꯒꯤ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯆꯤꯡꯒꯤ ꯄꯣꯠ ꯄꯨꯊꯔꯛꯄ ꯑꯄꯥꯝꯕ ꯂꯩꯅꯔꯤꯕꯅꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯁꯣꯏꯗꯣꯟ ꯁꯣꯏꯖꯤꯟ ꯅꯨꯡ ꯇꯦꯡꯀꯣꯠ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯐꯥꯎꯕ ꯍꯤꯅ ꯂꯥꯛꯂꯒ ꯁꯣꯏꯗꯣꯟ ꯆꯤꯡꯒꯤ ꯄꯣꯠ ꯍꯩꯇꯨꯞ ꯃꯪꯒ꯭ꯔꯥ ꯇꯤꯛꯂꯔꯤꯕꯅꯤ ꯇꯤꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕꯗ ꯃꯐꯝꯗꯨꯗꯒꯤ ꯍꯣꯡꯅ ꯂꯧꯔꯒ ꯃꯥꯒꯤ ꯃꯈꯨꯟꯗꯨꯗ ꯁꯦꯟꯗꯣꯡ ꯈꯔ ꯇꯥꯜꯂꯒ ꯌꯣꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯗꯨꯕꯨ ꯄꯣꯠ ꯇꯤꯛꯄ ꯍꯥꯏꯅ ꯀꯧꯏ ꯃꯆꯨꯝ ꯇꯞ ꯇꯥꯅ ꯈꯣꯡꯅ ꯄꯨꯈꯤꯗꯨꯅ ꯑꯩꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯎꯍꯧꯔꯕꯅꯤ ꯇꯧꯕꯨꯜ ꯈꯨꯡꯒꯪꯒꯤ ꯍꯦꯛ ꯆꯪꯁꯤꯟꯈ꯭ꯔꯒ ꯏꯕꯨꯙꯧ ꯁꯣꯔꯥꯔꯦꯜꯒꯤ ꯂꯥꯏ ꯎꯃꯪ ꯂꯩꯔꯦ ꯎꯃꯪ ꯂꯥꯏ ꯏꯕꯨꯙꯧ ꯁꯣꯔꯥꯔꯦꯜꯒꯤ ꯆꯥꯎꯈ꯭ꯔꯕ ꯍꯤ ꯁꯥꯕ ꯌꯥꯕ ꯎ ꯍꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯛ ꯈꯥ ꯊꯪꯕꯗ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯦꯀꯔ 1.5 ꯆꯥꯎꯕ ꯈꯥꯗ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯁꯔꯦꯡ ꯃꯇꯨꯞ ꯁꯥꯕ ꯑꯃ ꯂꯩꯔꯦ ꯁꯔꯦꯡ ꯃꯇꯨꯞ ꯁꯥꯕ ꯍꯥꯏꯗꯤ ꯃꯔꯥꯛ ꯃꯌꯨꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯅ ꯌꯥꯝꯅ ꯁꯥꯡꯂꯞ ꯇꯧꯅ ꯐꯖꯕ ꯏꯪꯈꯣꯜꯗꯨ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯋꯥꯒꯤ ꯌꯨꯝꯖꯥꯎ ꯑꯃꯈꯛꯇꯪ ꯂꯦꯞꯂꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ 1993ꯀꯤ ꯃꯦꯒꯤ ꯇꯥꯡ 14 ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯃꯩꯇꯩ ꯊꯕꯥꯟꯒꯤꯅ ꯀꯥꯂꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠ ꯃꯥꯡꯒꯣꯟ ꯃꯌꯥ ꯌꯧꯔꯛꯄꯗ ꯏꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ ꯍꯥꯏꯗꯤ ꯑꯏꯕ ꯀꯕꯤꯁꯤ ꯄꯣꯛꯄ ꯑꯩꯕꯨꯗ ꯉꯥꯏꯔꯝꯕ ꯌꯨꯝꯗꯣ ꯄꯨꯝꯂꯥꯡ ꯂꯥꯡꯈꯤ ꯍꯥꯏ ꯉꯧꯔꯗꯅ ꯇꯕꯣꯛꯗꯅ ꯂꯣꯡꯅ ꯀꯞꯄꯗꯨ ꯎꯕꯗ ꯏꯃꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯖꯄꯥꯟ ꯂꯥꯟ ꯆꯦꯟꯕꯗ ꯌꯥꯡꯒꯣꯏ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯏꯇꯣꯟ ꯐꯥꯏꯗꯨꯅ ꯂꯥꯟꯖꯦꯟ ꯁꯪꯗ ꯁꯤꯍꯧꯕꯤ ꯃꯆꯥ ꯃꯅꯤ ꯁꯪꯃꯛꯅ ꯍꯜꯂꯛꯂꯕꯅꯤ ꯈꯟꯖꯈꯤ ꯍꯥꯏ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤ ꯑꯇꯣꯞꯄ ꯌꯥꯝꯅ ꯄꯥꯝꯃꯨꯕ ꯑꯃꯅ ꯍꯜꯂꯛꯄꯅꯦꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤ ꯏꯆꯦꯗꯨꯁꯨ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯉꯧꯔꯗꯅ ꯇꯛꯆꯔꯗꯅ ꯏꯃꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯕꯨ ꯁꯣꯜꯂꯝꯕꯅꯤ ꯄꯤꯕꯥ ꯑꯣꯏꯅ ꯍꯜꯂꯛꯄꯗꯨꯅ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯆꯦꯗꯨꯅ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯣꯖꯥꯁꯦ ꯑꯃꯨꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗꯣ
ꯃꯆꯦꯗꯨꯒꯤ ꯑꯥꯠꯃꯥꯅ ꯍꯜꯂꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯖꯅꯕꯤ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯄ꯭ꯋꯥ 12 ꯄꯣꯛꯄꯗ ꯑꯩꯅ 10 ꯁꯨꯕꯅꯤ ꯏꯊꯛꯇ ꯄꯤꯕꯥ 5ꯅꯤ ꯑꯩꯅ ꯄꯤꯕꯥ ꯑꯇꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯀꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯁ꯭ꯀꯨꯜꯗ ꯇꯁꯦꯡꯅ ꯏꯃꯤꯡꯗꯤ ꯏꯄꯨꯕꯣꯛꯅ ꯂꯥꯏꯐꯝ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯀꯧꯈꯤ ꯍꯥꯏ ꯄꯤꯕꯥ 3 ꯊꯪꯅ ꯁꯤꯈꯤꯕꯅ ꯑꯩ ꯄꯣꯛꯂꯛꯄꯗ ꯄꯤꯕꯥ 3ꯃꯛ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯔꯥꯎꯖꯈꯤ ꯍꯥꯏ 3ꯗꯣ ꯑꯃꯨꯛ ꯁꯨꯔꯦꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡꯁꯤ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤ ꯃꯄꯥꯅ ꯍꯔꯤꯅꯥꯝ ꯀꯥꯝꯕ ꯇꯥꯕꯗ ꯏꯄꯥꯗꯣ ꯆꯪꯂꯛꯇꯨꯅ ꯍꯔꯤꯅꯥꯝ ꯀꯥꯝꯂꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯟꯗ ꯍꯧꯅ ꯉꯥꯡꯈꯤ ꯍꯥꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯄꯣꯛ ꯇꯤꯟꯅꯔꯦ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯤ ꯃꯄꯥꯒ ꯃꯄꯣꯛ ꯇꯤꯟꯅꯕ ꯏꯄꯥꯗꯨꯁꯨ 1905ꯒꯤ ꯀꯥꯂꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯂꯩꯄꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯐꯦꯠ ꯈꯟꯈꯤꯕꯔꯥ ꯏꯄꯥꯗꯣ ꯃꯆꯤꯟꯅ ꯊꯣꯛꯅ ꯉꯥꯡꯈ꯭ꯔꯤꯕꯗꯨꯅꯤ ꯄꯥꯛꯅ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯕꯗ ꯃꯥꯂꯦꯝꯒꯤ ꯀꯣꯃꯦꯗꯤ ꯀꯤꯡ ꯍꯥꯏꯅꯔꯤꯕ ꯆꯥꯔꯜꯁ ꯆꯦꯄ꯭ꯂꯤꯟꯁꯨ ꯃꯃꯥ ꯄꯣꯛꯄ ꯃꯕꯨꯕꯣꯛ ꯆꯥꯔꯜꯁ ꯐꯦꯗꯔꯤꯛ ꯍꯤꯜꯒ ꯃꯄꯣꯛ ꯇꯤꯟꯅꯈꯤ ꯃꯄꯨꯕꯣꯛꯅ 1938ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯆꯥꯔꯜꯁ ꯆꯦꯄ꯭ꯂꯤꯟꯅ 1938ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯄꯣꯛꯈꯤ ꯃꯥꯒꯤ ꯃꯕꯨꯕꯣꯛꯇꯨ ꯈꯣꯡꯎꯞ ꯁꯥꯕ ꯗ ꯃꯃꯤꯡ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯔꯜꯁ ꯆꯦꯄ꯭ꯂꯤꯟ ꯍꯥꯏꯈꯤ ꯏꯄꯨꯕꯣꯛꯀꯤ ꯈꯣꯡꯎꯞ ꯑꯆꯧꯕ ꯆꯥꯗꯕ ꯇꯣꯡꯕꯅ ꯑꯩ ꯐꯥꯎꯕ ꯉꯝꯖꯔꯤꯕꯅꯤ ꯃꯥꯒꯤꯗꯤ ꯑꯐꯕ ꯑꯣꯏꯈꯤ ꯑꯩꯒꯤꯗꯤ ꯏꯄꯥ ꯅꯧꯅ ꯀꯥꯏꯅꯧ ꯇꯝꯂꯛꯈꯤ ꯑꯩꯅ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯍꯤꯂꯥꯔꯤ ꯇꯦꯟꯖꯤꯡꯅ ꯍꯤꯃꯥꯂꯣꯏ ꯖꯣꯏ ꯇꯧꯕ 1918ꯒꯤ ꯏꯉꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯄꯥꯗꯣ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯂꯧꯍꯣꯟ ꯍꯨꯟꯅꯕ ꯂꯧꯕꯨꯛꯇ ꯂꯧꯍꯣꯟꯐꯝ ꯅꯩꯕ ꯇꯥꯆꯧꯒ ꯆꯠꯄꯅꯤ ꯍꯥꯏ ꯂꯧꯕꯨꯛꯇ ꯃꯈꯣꯡ ꯑꯅꯤꯔꯛ ꯍꯥꯝꯕꯗ ꯐꯝꯕ ꯉꯝꯗꯗꯨꯅ ꯂꯧꯔꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯂꯧꯔꯣꯟꯅꯕ ꯑꯍꯜ ꯑꯃꯅ ꯄꯣꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯃꯥꯏꯕ ꯗꯥꯛꯇꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯝꯕꯅ ꯏꯁꯤꯡ ꯄꯤꯊꯛꯂꯒ ꯈꯣꯡ ꯍꯥꯝꯕ ꯍꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯠꯇ ꯄꯤꯊꯛꯇꯅ ꯏꯄꯥꯗꯨ ꯀꯪꯁꯤ ꯍꯦꯛ ꯁꯤꯍꯟꯈꯤ ꯑꯩꯁꯨ ꯆꯍꯤ 8 ꯁꯨꯔꯛꯂꯕꯅꯤꯅ ꯃꯥꯅ ꯂꯥꯎꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯔꯤ ꯀꯂꯥꯆꯥꯟ ꯄꯥ ꯏꯕꯥꯏꯕꯨ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯠꯇꯗꯤ ꯄꯤꯊꯛꯎ ꯏꯕꯥꯏ ꯈꯥꯡꯉꯨ ꯐꯔꯗꯧꯅꯤ ꯃꯥꯃꯗꯨꯅ ꯈꯨꯝꯈ꯭ꯔꯤꯕꯗꯣ ꯃꯩꯇꯩ ꯃꯥꯏꯕ ꯑꯩꯕꯗꯨꯒꯤ ꯋꯥꯅꯤ ꯏꯄꯥꯒꯤ ꯃꯆꯟ ꯂꯧꯕ ꯃꯥꯃꯗꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯈꯣꯏꯅꯤꯗꯤ ꯃꯃꯥꯟꯅꯕꯗꯧꯅ ꯇꯤꯟꯅꯕꯅꯤ ꯇꯧꯕꯨꯜꯒꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ 3ꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 2 ꯌꯥꯎꯔꯤ ꯑꯉꯣꯝ ꯃꯅꯤꯆꯥꯟ ꯍꯥꯏꯕ ꯑꯃꯒ ꯃꯈꯣꯏ 3 ꯂꯥꯛꯇ꯭ꯔꯤ ꯃꯈꯩ ꯇꯧꯕꯨꯜꯒꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅꯩ ꯑꯗ ꯌꯥꯝꯅ ꯗꯤꯁꯀꯁꯟꯗ ꯃꯃꯨꯠ ꯇꯥꯅ ꯇꯧꯕ ꯑꯩꯉꯣꯟꯗꯁꯨ ꯀꯣꯟꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯇꯝꯕꯤꯔꯝꯃꯤ ꯃꯥꯃꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯟꯁꯤꯡ ꯀꯧꯏ ꯃꯃꯥꯟꯅꯕꯅꯤꯅ ꯕꯕꯥꯅ ꯃꯥꯕꯨ ꯃꯤꯡ ꯀꯧꯗꯦ ꯏꯕꯥꯏ ꯀꯂꯥꯆꯥꯟꯒꯤ ꯃꯤꯡ ꯄꯛꯂꯒ ꯀꯂꯥꯆꯥꯟ ꯄꯥ ꯏꯄꯥꯗꯣ ꯉꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯔꯝꯂꯣꯏ ꯏꯁꯤꯡ ꯄꯤꯊꯛꯇ꯭ꯔꯕꯅꯤꯅ ꯏꯅ ꯏꯁꯤꯡ ꯑꯣꯜꯂꯛꯇꯨꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯩꯇꯩ ꯃꯥꯏꯕꯅ ꯎꯆꯤꯔꯥꯏ ꯀꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯄꯥꯗꯨꯒꯤ ꯃꯐꯩꯗ ꯈꯨ ꯃꯊꯛꯇ ꯍꯧꯗꯣꯡ ꯃꯊꯤ ꯇꯩꯔꯒ ꯂꯥꯡꯖꯟꯅ ꯑꯃꯨꯛ ꯄꯨꯟꯕꯤꯈꯤ ꯎꯆꯤꯗꯤ ꯍꯧꯗꯣꯡꯅ ꯉꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯌꯦꯡꯅꯤ ꯑꯣꯟꯊꯣꯛꯄꯒꯤ ꯑꯄꯪ ꯊꯥꯖꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨꯗ ꯁꯤꯔꯔꯣꯏꯗꯧꯕ ꯃꯤ ꯀꯌꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯏꯄꯥꯗꯣ 5ꯅꯤꯗꯪ ꯅꯥꯔꯝꯂꯒ ꯁꯤꯈꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯅꯤ ꯈꯪꯗꯕꯅ ꯑꯌꯨꯛꯇꯨꯗ ꯏꯃꯥꯟꯅꯕ ꯊꯣꯛꯆꯣꯝ ꯉꯝꯊꯪ ꯒ ꯃꯥꯒꯤ ꯈꯥꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯤꯗ ꯍꯧꯕ ꯇꯤꯡꯊꯧ ꯃꯄꯥꯟ ꯑꯉꯥꯡꯁꯤꯡꯅ ꯕꯥꯎꯀꯪ ꯍꯥꯏꯅꯗꯨꯅ ꯐꯣꯏꯔꯒ ꯕꯥꯎꯀꯪ ꯀꯥꯎꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯞꯅꯕ ꯇꯥꯔꯛꯄꯗꯒꯤ ꯆꯦꯟꯁꯤꯜꯂꯨꯕꯗ ꯏꯄꯥꯗꯣ ꯁꯨꯃꯥꯡ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯕꯨ ꯎꯅꯤꯡꯂꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤꯔꯝꯗꯥꯏꯗꯨꯗ ꯑꯩꯗꯤ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯄꯣꯛ ꯇꯤꯟꯅꯔꯨꯗꯨꯅ ꯑꯩꯒꯤ ꯃꯩꯅ ꯀꯟꯈꯤꯕꯅ ꯏꯄꯥꯗꯣ ꯃꯇꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯃꯁꯥꯒꯤ ꯆꯍꯤ 94ꯗ ꯉꯥꯏꯔꯤꯉꯩꯗꯅꯤ ꯃꯥꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯗꯒꯤ ꯃꯔꯝ ꯑꯩꯅ ꯑꯣꯏꯈ꯭ꯔꯕꯔꯥ ꯏꯄꯥꯗꯣ ꯂꯥꯟꯗꯁꯨ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯃꯟꯕ
da laiba British ki kem ki sipai singna kaubada chalubada makhoina tha ahumlom lainungi jail da thambiki maramdi khulakta Japan gi lami lolhali haiduna ki han khibani lan loiraga thadolaki hai imphal da puraga ise manisang siban nangkhide hai pat samlaga sang yoraki hai na tamlami yoraki tamlami salami bomcha amadi thodam ningol lasmani anigi macha oina phangjaruba aidi imagi miyeng makhada tura hogatla punsi lamsang chatlahuba tare tura hogatla punsi lamsang chatlahuba tare sahi tareta pupang sudraba lukhrabi macha haibadu oihore baba lekhidabagi khwaidagi mathwai sokibadi aigi ibempokni machu lukhra haibadu oihorabani aina chahi ahum surakpada ibubok su lekhidre matamdugi thajanabida anabadu yararoi khanglabadi mangolda mathwai leiringaida byas tawba chatnarami aidi mathwai leiringaiduda malamboi ningasu lamboi pa adu chatnarami ibubokpu nongma mangol phamenda phangsenaduna bas tawki hayengdi leiraroi haiba nungdangduda isu pusalaibu hairakpadagi aibu imana pusillaga khurumhanki maduda bor piraga ikokta nanthabirami marol adudi ningsingba ngamdre nanthabi badudi ngasi phawba kawba ngamdre lukhrabi anina yum puba tare iyamba aldi nupi thire itaima leire adubu koibadi handri jwar so haine aduna ahing thengna halai lukhrabi aniga aiga isal nupi amaga itaimaga leibado kiba phaurakhi aduna abongna munna khalaga ibolbu kausinuna thamba natana upai lekhide isega ibaiga inkolpi duna lehen badagidi sukraba lai umang pumchik siklamba inkoldo khara makhaidi langba khotpa phangjaki aigi bembokto gi masagne mataune onthongna nungsikhrabanida mamingsu leiren kawi lehau leiren machuchu magni mabudi marosing leibini imung amagi changdaba yadaba phirol leidanaba honai singdagi putharakpa lasing polang lauraga madu phauduna manduna setuna phakuna lasing ngakta ngaina honajai adudagi kapreng naigani lasing kaponda kapthokani adudagi lasingdu langom matek amada moithap naigani moithaptuna muktareng naiduna lang onthokani adudagi langduna muk santi laktuna langyei chaina phuduna sudokani adudagi lang mapai polang khokta phobadu hojik su metta uri langdu kanglaga phajana lausilaga masada hapsingani aduga langchak chakragani masa haibani masa kawi akhoi langchak chaknaba tareng haibamga masa haibamga anini masa sidana langdu hapkadaba aduga masa dudagi langse akhoi khutna chingaga tareng duda langchak ta chaksan gadaba aduna langchak chakpa kaukraba langdu mon khrani lang oglani haiba matamdula sumangda sengna sitoktuna imana itaima na taithokhrani adudagi di sagadaba phi makhalgi matung ina phi haukrani maduli maunha makhong yangba amachangi mahangna nomjen chenduna phi masingi asangba du koiluraga samjet pandawriba mafamduda halakadabani nachai ani ahum yungduna karan logodaba aduda khongchat maching thiba nai bempoki mathauni asuk khongchat sure haiba matamduda amuk samjet yongkhallaga nupi anina suna khanba haiduna khankhrani adumna khanba loibada awaba loire adudagi yongkham yokhinaba konaba londuna aduk sangkraba mathek ani ka thok thekhraba phiamdu konba loibada numit taba bhau yauki asumna ibempokna wajani ngasi phawbada kawba ngamdri mahaki nomba kanba matawdo abongna taba lukundi singnadradi phangnakhide asuki matik phajayaba salamgi pot ama yaudin khai tabulgi kanma sonba ngamde hainei hai lei lang ahingba amata wataba imu oiramki aduna su loidri asangba matamda isusa napi phalu silaw haiduna aduk chawba inkol akoibado
napi mana phalibani aina hapu langthokpa malhei makhong haikha makhong haino makhong pumlangni ningthamthadadi maduna haikha na pu kianbada aina khullaga chaki pena ugi umaktani aigi inkol mamangda konba thunglaba haino pambi ahumni haijau yumnam hai koncham hai makhal ahumni adudagi chaokraba tairel pambi ni yum nakanda leiriba punamak ningsing lei chahi humdra mangagi matung asida inkol ase ben boki awun inkol ni hek maning dai ben boki mapa moirang them leire ibudau aduna piraga machin mokwagi inkol amamam thanambani chap manana yenabani yum amamam dani leinariba matamduda ibudau sorare laibung asisu idau adugi magi inkol machida lanai lacharambani kona kunda sinakibani adugi pramandi idau sorarelgi lamdo aikoigi pata pulamba aduni kona khaidongnaki laipanabasu ipubok baba tachau mathang oirami ibudauna nabaina ahalni mabu panahalasi haiduna machanupa duda hairaga pirami hai asuna yam phajakraba aikoigi maitegi oiba yumbangi chapchaba mafam adu ojana magi ahanba chapter asida urdi ani suba chapter asida tangkul khongjai haina ama tangkul id singi jati amani khongjai sisu lisinga machama panyankhai ma thoi masimaga eha hujik paba hojarak lage machida kaino pangsang su sangde ai break amtang lojage yani imana break amtang loading ay sida aina lariksi imana nahan yamna utpirakpani adubu aingonda lariksi yamna laibak phadana koi baba jodha chandra sana samna aingonda gift tawbiramba poem gi lyricse sidai sida koi gi ngasi feature tawzariba amingoina panjarabada salam tomba magi poem su sida collection sida yaurami masigi lariksi aina hana su feature tawjakrabani ado lariksi da ibiramba poi amadi author magi maramda kitang share tawjage. A retired vice principal of a government college, Salam Tomba, writes in different genres of literature. So far, he has published 16 books. Sigi matam sida 16 books hai bani hujikti larik yamna sidagi hena pongkre, including a novel, radio plays, collection of poems, short story. Haidi masi larik sida novelist suni, radio play, collection of poems, short story, adehzi autobiography, mana pabiri, dagi translation works so aina uzai. To his credit, he won the Thongam Udhob Literary Award for his novel Chitrakar in 2005 and also the Yambem Muni Literary Award for his poetic work Nangna Adum Chatki in 2011. The Manipuri Sahitya Parishad Meghalaya Shillong honored him with the Kavya Bhushan title in 2010. Associated with many a literary organization, he has now become a good translator. He translated in Manipuri, Doris Lessons, The Grass is Singing, a Nobel Prize winner novel 2007. Babsi Sidhwa's Water, and recently Mitra Fukon's The Collector's Wife. In a translation, the Suyamna Hazaraba translation, Lairaba authorni. He is now the president of Progressive Writer Association Manipur chapter. Aina masigi phong bagi matam sida masigi larik sida ibiramba si aina share tawzabani aduga horen imana chapter si loirakan dai poem ama lokhacharaga share tawzage
Ima se muling sen bire, ima amuk pukhatsarake. Ima amuk makatana chapter 2 pabinaba ningshing zari. Ani suba chapter sida laibirami si tangkul khongjai adi jengi kanglup haiba tare tangkul khongjai se mabukti yam phaba chamba kangbu ne aisu tangkul yam tinai adu khongjai su tinai adu yamna moidi yam chamba lakani haradi lakba la aroi haragadi laktaba achumba yam ngang se jengi ni na adum kharadi adum moi wangang budu yam chulung siraga yam keep tauba haijaba tare akhoi tamgi mi keep tauti haijaba nate aduga moidi yamna oi haigaraga de dum taubogi chanabi se dum ahansing na so dumaina dum moidi bisha se dum mangde haijaba tare lising ama chamapan yangkhai ma thoida sina ningtham thagi ayungni babana tatondu ugi khudeng achauba amada ising achabana irujabiri ugi khudeng chanarami aduga silver gi khudeng sidi akhoigi matam adaida khara kha tholakpada ngai akhoigi mamang da su akhoi bukhong khudham dokpirakpa se ugi khudeng che sida pisu pijamba na chingba se anambana ugi khudeng sijinarami chawkhraba khudeng ni babana leirakpa chingmi dagi singnaraga iroiba yaba manungduda ngangbasu tokte adi iroiba yaba desui matik chawi habane laik tamba sida nachinanaw chaladawni ingba yabra laik tamba ngasidagi nachinanaw chalado laik tamba hamba kabagidu tatondu ingbana kakop lauri hek loibaga imangai duna leire tatondu mapimaron set pi dawgi khongrau ahanra puri ahanba listen khre aigi pali tare ai amuka khatpa tare kap launa khudengda babana kaurai khongjai nang amuk lao aidi machaduda dum yam nuksina kaubajani aidi larik tamba chalani haibaduda ingkhide babana kokta ising achaba haitharaki aina khudengda iroiri babana tatonga aiga sigi ming amukta kaude tatonna khara mui haiduna tangkul kaui tangkul khongjai se jat amaduda moigi mame oina yam nungsina aduga aina khara ngawi haiduna khongjai kaui karamna khaidolibano khangde tatongi asengba mamingdi dharma sing kaubani imana aibu phi se chanbire aikhoini charawal halle aduga slate macha amamonga larik mapi amamonga kangru matek amamonga school chatpa tare babana isin inaubu makhut nama khut sambiduna ihegidamak slate lairik sega yeptuna ahanba khongkap thangba hoki babadi wakhal nungai na chatpa ui macha ani punna khut samduna pubaduda school yaure head pandit aduda babana hek ubada lauraki mama angang lairik tamhalagera ipana su khongki hoi bungo ojaduna babada mama kauribase ojadu thodamni thodam ima su thodam ningolni adunani adi mingau si kaina bayadeba matam pangkauda kausanare hujikti aduga matamdudadi aina kari kaudono adu maona aina kari kaudono na chingma ming kauna basina kari no kai yamna machatana discipline niko hariba punamakse ada ojaduna bababu bebhar tauna phamalaga isin inaugi ming pangkhatpa phawba lehanki ojaduna babada hairaki mama machin manau para manarabadi mana leinarakpada mafai takhalaga punarakpa da nungairaroi para phadraba matamda aduna mayamba dharma singna manau Brindabondagi class ama helalage mayambana class ama henjarasanu adi ojadram bicha tawraiba matamduda aikoi isamaksu oja tombaga aiga si sahi am khaktani khenaba alongani aduna akoi aingonda phaurakpa tawrakpa punamakse ojana iraga phongdopirei yam nungsibajani ado aise khara pingna laik tami haijaba tare ado aigi imanaba si phan mathakta lephali matamduda para phadragadi para aphabaduna ne mana leiraga kupang thawain thahanba adaiduda aina aigi imanabi ama hujik ai maming ningshingi ado ma se para dikhara phagandaba chawdiam chawre
aru phan mathakta lepe ado ma se mana leibada ma non dharaktraga di mai mana se aina paiba phangdeba phan mathaksida ise kakhatori neba aduga ache mana kana oja indrani na harini sarojnalini nang mana magi se layoina adaiduda aina magi mana se paiba phangdana masamdo adaiduda laire haijanai mana so ingonda prom tawi am nuksijani matamdugi nang aingonda ne mana leibada tam lairau yam nai na adwaina aina sum khara mangonda apanan leibanate aigi class tu da aigi phan du da phambada para phabaduna ne phadaba do ahum oiraga su phan mathakta lepado mana leidoba aduga mana du leiraga amusu kupang thadoba adugi dandi do ojana adum tawhanba aduni ada babasu achumba wadida yaba ta ki masi mana do mana mayambana para father ta di mana mana du leidoini dana adugi awabaduni babasu achumba wadu yaba ta ki no mata da kamina kiba isin inau pamina dre mana para henkre tatondo mabudi amna phai mana magi class ki makongni aina aigi class ki makhoi class mana mi mana leiba ui para phadabagi ai su kan honaki aduna aina mi mana lei no mata makhoina aigi na pai badi phangkhide adi lai gam phana horopado kanna leira kanu kanna pura kanu haiduna warnomba yauraki aina toksinaruba yaba nate hek toksinaruba do ojana ingonda fugadabagi chai adu thangatuna ngairi bani chaina fubase yang kanna chanarami wasaka paiba wasasina adu kanba adu kubak sida kanba asigumba gi dandi se angang phanabagi damakta kaya da section kharaba matamdugi lari khutam para phadaba yadraba satrana churup hijak thapa yaramde no ngan baga odana kubak kunam manam namgadori bani hijak thapagi kangku singbagi kubak ngang na chuba yengadori bani imanaba amadi makut chubado full tension do na honai edi mana ma churup pediga se amanna thakpa thambagi wari ni aduna mana churtu sum makutuna chapadu da makutu chubado aduna ma lekhonga tesaliba adugi manamda khangbanina chai manga chaki ningshing ragle ngachida khungangi hotrong hobai school do mafam aduda honglakpa kunni adugi mamangda tawbulgi makhada leba khojuman khulga punna LP school ama lingbado lingkhatpada ngari bani matamduda kulani taina famda school ama saduna tambira bani adubu magi lingnarasi haira male tawbulgi oina ama honglakpa anauba saba school ni phaklang khaba phawwa loidri tamdabadi yadabanina wachet marakta class hokibani phal kharadani thungnadabana borada phamba adubu pangungda nungaiki uful marak aduda pangtamda tamki ahangba matamda oja laktringaida uful marak tuda tunghanbi haiba tildu phanaba thiba tilladu yamna singi uful adu uru leina manungda changkhraga mina udana bohonai aikoina khangi chakram manabu ufuldu leiram labadi tildu leire ufuldu chakramana di uru lesan ba maleraga di hujik tindu lei akoi su sanarei aikoina hek pharuraga masu sangkhiga dogui uru leiraga toba mataudu kumai ni madura nungaiba pokpa thangja khudingi school gi wai taiba soifadraba satra aikoigi ithauni suti khara ngana thai khara natural dagi sing holuri nupi khara yaubaduna wai taini nupa so dum taiba yausili maduda wa no khiba lang khiba na pongda ngasi phawba tari kungangi school oibaga sarkarna solution biba natabanina onthong na wana horaki oja ahumna class manga takpa amada angka hanglaga amada mukpara takluba oja leitaba class aduna langa pada school du pumnil marak khaba sunataba loina unaba sangjau ni karigumba mathangi numit chuti leirabadi head pandit oja kerani khonjau tharaklani angangsa hayang chuti ni ko langlamba pumba pumchik sat chuti ne haibagi harau bana mu ya langba phanglaroi matamdo punsi ama amohana aidi yamna nungsirakwaduni
ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯣꯖꯥꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕꯗ ꯉꯥꯏꯔꯤ ꯀꯨꯏꯔꯝꯈꯤꯔꯣꯏ ꯑꯣꯖꯥꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯁꯤ ꯑꯩꯒ ꯑꯗꯨꯝ ꯑꯩ 2009ꯗ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯖꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯔꯝꯒꯅꯤ ꯀꯥ ꯍꯦꯟꯅ ꯂꯥꯟꯁꯟꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗꯣ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯔꯛꯄ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯤꯟꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯣꯖꯥꯅ ꯏꯕꯤꯔꯛꯏꯁꯤꯒ ꯑꯗꯨꯅ ꯑꯣꯖꯥ ꯀꯦꯔꯥꯅꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝ ꯐꯥꯎꯔꯤꯕ ꯏꯁꯀꯣꯟꯒꯤ ꯚꯛꯇ ꯁ꯭ꯋꯥꯔꯨꯄ ꯗꯥꯃꯨꯗꯣꯔ ꯗꯥꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯃꯩꯗ ꯏꯁꯀꯣꯟꯒꯤ ꯃꯍꯥꯔꯥꯖ ꯐꯝꯇꯣꯟ ꯐꯥꯎꯕ ꯐꯪꯈ꯭ꯔꯕ ꯚꯛꯇ ꯑꯁꯤꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯣꯖꯥꯅꯤ ꯗꯥꯃꯨꯗꯣꯔꯒꯤ ꯂꯥꯏꯔꯤꯛ ꯐꯕꯗꯨ ꯎꯕꯗ ꯁꯥꯒꯩ ꯃꯆꯥꯒ ꯑꯣꯏꯕꯒ ꯑꯣꯖꯥ ꯀꯦꯔꯥꯅꯤꯅ ꯌꯣꯛꯄꯤꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯅ ꯂꯪꯊꯣꯛꯂꯝꯕꯅ ꯃꯃꯥꯗꯤ ꯁꯤꯈꯤꯕ ꯅꯠꯇꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯩꯍꯥꯛꯅ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦ ꯏꯁꯀꯣꯟꯒꯤ ꯚꯛꯇ ꯁ꯭ꯋꯥꯔꯨꯄ ꯗꯥꯃꯨꯗꯣꯔꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥ ꯃꯁꯥꯃꯛꯅ ꯂꯤꯔꯝꯕꯗꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯅꯥꯝꯒꯤ ꯊꯝꯕꯥꯃꯔꯤ ꯀꯣꯂꯦꯖꯀꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯣꯖꯥ ꯑꯃꯨꯇꯣꯝꯕꯤ ꯃꯍꯥꯛꯁꯤ ꯇꯤꯗꯤꯝ ꯔꯣꯗꯀꯤ ꯑꯍꯥꯟꯕ MAꯅꯤ ꯍꯥꯏ ꯑꯣꯖꯥꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯁꯤ ꯏꯁꯀꯣꯟꯗ ꯀꯩꯅꯣ ꯄꯥꯔꯠ ꯇꯥꯏꯝ ꯍꯥꯏꯗꯅ ꯑꯌꯨꯛꯀꯤ ꯁ꯭ꯄꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁ ꯈꯔ ꯃꯇꯝꯗꯨꯗ ꯂꯧꯔꯝꯃꯤ ꯑꯗꯣ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯅꯪ ꯏꯁꯀꯣꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯀꯥꯟꯗ ꯑꯩꯅ ꯑꯁ ꯂꯩꯖꯩ ꯑꯣꯖꯥ ꯑꯩ ꯀꯩꯅꯣꯅꯤ 8:30ꯗ ꯁ꯭ꯄꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯏ ꯑꯉꯥꯡꯁꯤꯡꯗ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯑꯗꯣ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯗꯥꯛꯇꯔ ꯁꯔꯃ ꯀꯧꯕ ꯅꯟ ꯃꯅꯤꯄꯨꯔꯤꯅꯤ ꯑꯗꯨꯅ ꯆꯤꯊꯤ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯁꯦ ꯏꯁꯣꯔꯃꯛꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ 3 ꯏꯁꯀꯣꯟꯗ 1983 ꯗꯒꯤꯅ 85ꯀꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯁꯦ ꯑꯩ ꯏꯁꯀꯣꯟꯗ ꯂꯩꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤꯅ ꯗꯥꯃꯨꯗꯣꯔ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯇ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯔꯤꯀ꯭ꯔꯦꯁꯟ ꯃꯇꯝ ꯑꯃꯗ ꯂꯤꯕꯤꯕꯅꯤ ꯑꯗꯣ ꯃꯍꯥꯔꯥꯖ ꯗꯥꯃꯨꯗꯣꯔꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦꯅ ꯍꯥꯏꯕꯕꯨ ꯃꯥꯁꯦ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯗ ꯃꯥꯒꯗꯪ ꯁꯨꯝ ꯂꯩꯕꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯃꯕꯨꯗꯤ ꯃꯥ ꯏꯝꯕꯣꯟꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯖꯥꯠꯅꯤ ꯑꯗ ꯃꯃꯥꯁꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕꯁꯤ ꯑꯣꯏꯅꯥꯝꯗꯅꯤ ꯃꯥꯅ ꯄꯣꯛꯄ ꯑꯗꯨꯗ ꯄꯣꯛꯄ ꯃꯆꯥꯁꯦ ꯃꯅꯤꯍꯥꯔ ꯀꯧꯏ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕ ꯃꯇꯝꯗ ꯏꯁꯀꯣꯟꯅ ꯃꯥ ꯀꯩꯅꯣꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯟ ꯇꯤꯆꯤꯡꯗ ꯑꯣꯏꯅ ꯂꯩ ꯃꯔꯣꯟ ꯊꯣꯛꯇꯦ ꯃꯅꯤꯍꯥꯔꯁꯦ ꯑꯗꯨꯗ ꯃꯥꯅ ꯀ꯭ꯂꯥꯁ 6ꯇ ꯇꯝꯃꯤꯉꯩꯁꯤꯗ ꯃꯃꯥꯝꯆꯥꯗ ꯂꯩꯕ ꯑꯗꯨꯒ 6 ꯐꯥꯎꯁꯦ ꯃꯥꯁꯦ ꯔꯣꯜ ꯅꯝꯕꯔ 1 ꯇꯥꯔꯒ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯅ ꯍꯧꯔꯛꯄ ꯖꯥꯠꯅꯤ ꯑꯗꯩꯗꯨꯗ ꯃꯥꯒꯤ ꯃꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯁꯤꯗ ꯑꯁ ꯈꯪꯉꯝꯗꯕ ꯑꯋꯥꯕꯁꯤꯅꯅꯦ ꯃꯥꯅ ꯀꯔꯤ ꯈꯜꯂꯒꯦꯕꯨ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯔꯤꯁꯤꯀꯦꯁꯇ ꯆꯠꯂꯀꯥꯟꯗ ꯑꯩ ꯂꯥꯏ ꯅꯤꯡꯉꯨꯔꯒꯦꯅ ꯃꯥꯁꯦ ꯃꯃꯥꯟꯅꯕꯗꯒꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯖꯥꯠꯅꯤ ꯑꯩꯗꯤ ꯆꯠꯂꯅꯤ ꯑꯥꯗ ꯍꯤꯃꯥꯂꯣꯏꯗ ꯌꯥꯝ ꯂꯩꯐꯝ ꯂꯩꯌꯦ ꯔꯤꯁꯤꯀꯦꯁ ꯑꯩꯅ ꯂꯩꯌꯦ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯔꯅꯤ ꯀꯔꯤꯗꯧꯅꯤꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯍꯤꯡ ꯑꯃ ꯃꯌꯨꯝ ꯃꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕ ꯑꯗꯣ ꯃꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯀꯥꯟꯗ ꯃꯥ ꯂꯩꯇꯦꯅ ꯊꯤꯅꯕꯁꯦ ꯃꯥꯁꯦ ꯀꯅꯥꯅꯣꯝꯅꯗꯤ ꯀꯣꯜꯂꯝꯒꯅꯤ ꯃꯗꯨꯃꯗꯤ ꯑꯩ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯗꯩꯗꯨꯗ ꯗꯥꯃꯨꯗꯣꯔꯁꯦ ꯂꯩꯔꯝꯗꯦꯅꯦꯅ ꯍꯥꯏꯕꯁꯤꯗ ꯃꯇꯝꯗꯨꯗ ꯇꯤꯗꯤꯝ ꯔꯣꯗꯇ ꯑꯣꯏꯅꯥꯝꯐꯥꯎ ꯇꯧꯕꯨꯟ ꯈꯣꯏꯖꯨꯃꯥꯟꯅꯁꯦ ꯌꯥꯝꯅ ꯊꯪꯅꯕ ꯂꯝ ꯑꯣꯏꯅ ꯇꯧꯕ ꯑꯗꯩꯗꯨꯗ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤ ꯁꯤ ꯈꯤꯇꯪ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯗ ꯅꯪ ꯀꯩꯅꯣ ꯇꯧꯔꯨꯔꯣ ꯃꯥꯅ ꯆꯠꯀꯦꯅ ꯆꯠꯂꯝꯕꯗ ꯀꯗꯥꯏꯐꯥꯎ ꯑꯣꯏꯔꯝꯒꯅꯤ MSTꯒꯤ ꯒꯥꯔꯤ ꯊꯥꯐꯝꯗꯨꯐꯥꯎꯕ ꯍꯥꯟꯅ ꯌꯦꯡꯉꯁꯤꯅ ꯃꯣꯏꯁꯦ ꯍꯣꯡꯅꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯍꯤꯡꯁꯤꯗ ꯃꯥ ꯂꯩꯇꯕꯒꯤ ꯃꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯂꯥꯏ ꯅꯤꯡꯅꯤꯒ ꯍꯥꯏꯔꯝꯃꯦ ꯔꯤꯁꯤꯀꯦꯁ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ ꯀꯥꯏ ꯃꯌꯥꯝ ꯃꯊꯪ ꯊꯥꯡꯃꯩꯒ ꯊꯥꯅꯗꯅ ꯃꯤꯇꯤꯡꯒ ꯇꯧꯅꯔꯀꯥꯟꯁꯤꯗ ꯊꯤꯟꯗꯅ ꯑꯩꯈꯣꯏ ꯆꯠꯂꯁꯦꯅ ꯏꯝꯐꯥꯜ ꯆꯠꯂꯁꯦꯅ ꯑꯣꯖꯥ ꯀꯩꯅꯣ ꯑꯃꯨꯇꯣꯝꯕꯤꯁꯤꯅ ꯍꯦꯛ MSC ꯌꯧꯕ ꯀꯥꯟꯁꯤꯅ ꯀꯥꯂꯤꯃꯥꯏ ꯍꯣꯇꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯑꯂꯨ ꯆꯣꯞꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯎꯅ ꯍꯧꯋꯦꯅ ꯀꯥꯂꯤꯃꯥꯏ ꯍꯣꯇꯦꯜꯒꯤ ꯑꯂꯨ ꯆꯣꯞꯁꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏꯁꯨ ꯆꯥꯏ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯗꯩꯗꯨꯗ ꯃꯥꯅ ꯆꯠꯄ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖꯁꯦ ꯀ꯭ꯂꯥꯁ 6ꯇ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯦ ꯍꯥꯏ ꯑꯗꯨ ꯅꯤꯡꯊꯝꯊꯥꯅꯤꯁꯨ ꯍꯥꯏ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯊꯥꯕꯁꯨ ꯂꯤꯠꯇꯦ ꯍꯥꯏ ꯃꯥꯁꯦ ꯐꯤꯕꯣꯡ ꯑꯃꯏꯜꯂꯒꯅꯦ ꯕꯁ ꯃꯅꯨꯡꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯕꯁꯁꯦ ꯈꯔ ꯂꯦꯡꯂꯤ ꯇꯧꯔꯛꯑꯦ
ꯃꯇꯝꯗꯨꯗ ꯗꯤꯃꯥꯄꯨꯔ ꯐꯥꯎꯕꯒꯤ ꯕꯁꯀꯤ ꯚꯔꯥꯁꯦ ꯂꯨꯄꯥ 5 ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯣꯖꯥ ꯃꯨꯇꯣꯝꯕꯤꯁꯤꯅ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯖ ꯗꯥꯃꯨꯗꯣꯔꯁꯤ ꯑꯣꯖꯥꯅ ꯀꯧꯊꯔꯒꯅꯦ ꯏꯕꯣ ꯅꯪ ꯑꯝꯇ ꯀꯨꯝꯊꯔꯛꯈꯣ ꯋꯥꯔꯤ ꯑꯝꯇ ꯇꯧꯈꯤꯁꯤ ꯂꯥꯎ ꯀꯥꯏꯅ ꯃꯥꯒꯤ ꯃꯤ ꯇꯦꯀꯜ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯦꯡꯅꯖꯍꯧꯋꯤ ꯑꯣꯖꯥꯒꯤ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅꯥꯝ ꯊꯝꯕꯥꯜ ꯃꯔꯛꯇ ꯑꯣꯖꯥ ꯑꯣꯏꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯥꯅ ꯀꯩꯅꯣ ꯀꯥꯂꯤꯃꯥꯏ ꯍꯣꯇꯦꯜꯁꯤꯗ ꯄꯨꯁꯜꯂꯒ ꯀꯩꯅꯣ ꯆꯥ ꯑꯃ ꯊꯛꯈꯤꯁꯤ ꯑꯩꯈꯣꯏ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁꯁꯨ ꯁꯨꯝ ꯄꯤꯕꯗꯣ ꯑꯗꯨ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯑꯩ ꯂꯥꯏꯅꯤꯡꯕ ꯆꯠꯅꯤꯡꯉꯦ ꯍꯧꯖꯤꯛ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯩ ꯆꯪꯈꯤꯕꯗ ꯑꯩ ꯀꯅꯥꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯃꯥꯏ ꯁꯨꯝ ꯀꯞꯄꯒ ꯉꯥꯡꯕꯁꯤꯗ ꯑꯣꯖꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯀꯥꯟꯗ ꯅꯪꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯣꯏꯔꯀꯥꯟꯗꯨꯗ ꯅꯪ ꯂꯥꯏꯅꯤꯡꯒꯗꯕꯅꯤ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯂꯥꯏꯔꯤꯛ ꯇꯝꯃꯨꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯀꯦꯔꯥꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯦ ꯃꯁꯦ ꯇꯧꯕꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥꯁꯨ ꯄꯥꯏꯔ ꯃꯕꯨꯛꯆꯦꯜꯁꯨ ꯆꯥꯎꯕ ꯌꯥꯝ ꯆꯥꯎꯕ ꯑꯣꯖꯥ ꯑꯣꯏꯔꯝꯒꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨ ꯃꯥꯒꯤ ꯚꯥꯔꯁꯦ ꯃꯥꯅ ꯂꯧꯔꯀꯥꯟꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 10 ꯑꯗꯒꯤꯗꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯦ ꯃꯥꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯑꯆꯪꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯤꯅ ꯃꯥꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯃꯥꯁꯦ BSc ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯃꯥ ꯀꯩꯅꯣꯗ ꯀꯜꯀꯇꯥꯗ MA ꯀꯩꯅꯣꯅꯤ ꯀꯦꯃꯤꯁꯇ꯭ꯔꯤꯅꯤ ꯃꯥꯁꯦ MSc ꯀꯦꯃꯤꯁꯇ꯭ꯔꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯐꯦꯂꯣꯒꯤ ꯈꯟꯕꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯑꯍꯨꯝꯁꯨꯕ ꯃꯤꯗ ꯀꯩꯅꯣꯗ ꯔꯦꯡꯛꯇ ꯂꯥꯛꯄ ꯑꯗꯨꯅ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣ ꯐꯦꯂꯣꯒꯤꯗꯃꯛꯇ ꯊꯥꯕꯅꯦꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯄ꯭ꯔꯚꯨꯄꯥꯗꯁꯦ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯁꯤꯗ ꯏꯁꯀꯣꯟꯒꯤ ꯃꯟꯗꯤꯔꯁꯤꯗ ꯃꯥꯅꯗꯤ ꯂꯥꯏꯅꯤꯡꯕꯒꯤꯁꯤꯗ ꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯥꯅ ꯐꯦꯂꯣ ꯑꯣꯏꯔꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯤꯗ ꯀ꯭ꯂꯥꯁꯀ ꯂꯧꯍꯟꯕꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯒꯤ ꯅꯠꯇꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯁꯦ ꯏꯪꯂꯤꯁꯅ ꯀꯩꯁꯨ ꯊꯣꯏꯅ ꯎꯁꯤꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯂꯦꯛꯆꯔꯒꯁꯦ ꯁꯨꯛꯇꯥ ꯇꯥꯗꯦ ꯍꯥꯏ ꯃꯥꯅ ꯂꯤꯕꯅꯤꯁꯤꯅ ꯃꯥꯅ ꯂꯤꯔꯛꯄꯅꯤ ꯑꯗꯨ ꯃꯈꯣꯡꯒ ꯍꯦꯛ ꯊꯥꯡꯒꯠꯄ ꯆꯨꯔꯨꯞꯀ ꯑꯗꯨꯝ ꯊꯛꯄ ꯃꯣꯏꯁꯦ ꯌꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯑꯗꯨꯒ ꯃꯥꯅ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯣꯏꯁꯦ ꯇꯨꯃꯤꯟ ꯑꯉꯥꯡꯁꯦ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤ ꯈꯪꯉꯦ ꯋꯥꯔꯤꯁꯦ ꯈꯔ ꯌꯥꯝ ꯂꯤꯁꯟꯕ ꯀꯣꯟꯅ ꯑꯃꯨꯛ ꯄꯔꯥ ꯇꯥꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯗꯤꯈꯥꯁꯦ ꯀꯩꯅꯣ ꯂꯧꯔꯦ ꯃꯥ ꯄ꯭ꯔꯚꯨꯄꯥꯗꯗꯩ ꯗꯤꯈꯥ ꯂꯧꯔꯦ ꯄ꯭ꯔꯚꯨꯄꯥꯗꯅꯁꯨ ꯃꯁꯦ ꯃꯅꯤꯄꯨꯔꯗ ꯅꯣꯔꯠ ꯏꯁꯇ ꯄꯣꯛꯆꯔꯒꯁꯨ ꯃꯥꯁꯦ ꯑꯆꯪꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯟꯗꯅ ꯗꯤꯈꯥ ꯄꯤꯗꯅ ꯃꯥꯁꯦ ꯐꯦꯂꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯅ ꯔꯤꯁꯥꯔꯁ ꯇꯧꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯏꯔꯛꯄꯅꯤ ꯑꯗꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯌꯥ ꯑꯃ ꯂꯝꯕꯣꯏꯔꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯂꯥꯛꯑꯦ ꯑꯩ ꯏꯆꯥꯗꯤ ꯃꯤꯠ ꯆꯥꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯤꯠ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯗꯣꯂꯔ ꯄꯨꯔꯛꯑꯒꯅꯦ ꯏꯆꯥꯁꯦ ꯄꯤꯕꯤꯌꯨꯅ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯏꯁꯀꯣꯟꯒꯤ ꯃꯅꯤ ꯃꯟꯗꯤꯔꯁꯦ ꯁꯨꯃꯥꯏꯅ ꯂꯤꯡꯈꯠꯈꯤꯕꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯎꯠꯆꯅꯤꯡꯃꯟꯗꯅ ꯑꯏꯕ ꯑꯣꯏꯅꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯤ ꯌꯥꯝꯅ ꯆꯍꯤ 3 ꯀꯩꯅꯣ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖꯀꯤ ꯃꯈꯥꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯧꯏ BK 1, 2 ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯀꯦꯔꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯃꯩꯗ ꯏꯁꯀꯣꯟ ꯃꯍꯥꯔꯥꯖꯒꯤ ꯑꯩ ꯑꯃꯨꯛ ꯄꯥꯊꯖꯔꯛꯀꯦꯀꯣ ꯃꯃꯩꯗ ꯁꯤꯗꯒꯤ ꯍꯪꯕꯤꯅꯤꯡꯕ ꯗꯤꯁꯀꯁꯟ ꯄꯥꯝꯕꯤꯔꯒꯁꯨ ꯑꯗꯨꯝ ꯑꯩꯍꯥꯛꯅ ꯈꯪꯖꯕꯈꯩ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯍꯪꯒꯠꯆꯒꯦ ꯑꯣꯖꯥ ꯀꯦꯔꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯂꯦꯝ ꯐꯥꯎꯔꯤꯕ ꯏꯁꯀꯣꯟꯒꯤ ꯚꯛꯇ ꯁ꯭ꯋꯥꯔꯨꯞ ꯗꯥꯃꯨꯗꯣꯔ ꯗꯥꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯃꯩꯗ ꯏꯁꯀꯣꯟꯒꯤ ꯃꯍꯥꯔꯥꯖꯒꯤ ꯐꯝꯐꯝ ꯐꯥꯎꯕ ꯐꯪꯈ꯭ꯔꯕ ꯚꯛꯇ ꯑꯁꯤꯒꯤ ꯌꯣꯛꯄꯤꯔꯛꯄ ꯑꯣꯖꯥꯅꯤ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯌꯣꯛꯄꯤꯔꯛꯄꯒꯤ ꯃꯔꯝꯗꯨꯕꯨꯅꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤꯁꯦ ꯗꯥꯃꯨꯗꯣꯔꯒꯤ ꯂꯥꯏꯔꯤꯛ ꯐꯕꯗꯨ ꯎꯕꯗ ꯁꯥꯒꯩ ꯃꯆꯥꯒ ꯑꯣꯏꯕꯒ ꯑꯣꯖꯥ ꯀꯦꯔꯥꯅꯤꯅ ꯌꯣꯛꯄꯤꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯅ ꯂꯪꯊꯣꯛꯂꯝꯕꯅ ꯃꯃꯥꯗꯤ ꯁꯤꯈꯤꯕ ꯅꯠꯇꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯣꯖꯥ ꯑꯁꯤ ꯀꯥꯎꯕ ꯉꯝꯗꯦ ꯇꯧꯕꯨꯜꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯃꯤ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯁꯛꯅꯤ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯦ ꯑꯌꯨꯛ ꯑꯃꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ 5-6 ꯆꯠꯄꯗꯨ ꯀꯩꯗꯧꯅꯨꯡꯗ ꯄꯩꯁꯥ ꯂꯧꯈꯤꯗꯦ ꯑꯩꯗꯤ ꯇ꯭ꯌꯨꯁꯟ ꯐꯤꯒꯥꯁꯦ ꯍꯧꯖꯤꯛꯇ ꯂꯧꯔꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯂꯧꯁꯨ ꯂꯧꯅꯗꯦ ꯑꯣꯖꯥ ꯀꯦꯔꯥꯅꯤꯗꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯔꯒ ꯑꯣꯖꯥꯒꯤ ꯊꯕꯛ
ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯐꯤ ꯁꯨꯗꯣꯛꯄꯤꯕ ꯑꯗꯩ ꯋꯥꯏ ꯇꯩꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯣꯖꯥꯗꯨꯗꯩ ꯃꯍꯩ ꯂꯧꯕ ꯁꯤꯅ ꯕꯦꯗꯒꯤ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯊꯪꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯦ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤꯁꯦ ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯈꯤ ꯃꯁꯥꯁꯨ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯈꯤ ꯙꯔꯥ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯑꯍꯜꯁꯤꯡꯅ ꯅꯨꯄꯤ ꯊꯤꯕꯤꯈꯤ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯦ ꯆꯍꯤ 50 ꯃꯊꯛꯇ ꯂꯨꯍꯣꯡꯉꯦ ꯑꯗꯩ ꯑꯣꯖꯥꯁꯤ ꯂꯥꯏ ꯅꯤꯡꯉꯤ ꯁꯪ ꯑꯃꯗ ꯁꯤꯕꯥꯅꯟꯗ ꯀꯧꯏ ꯍꯥꯏ ꯁꯛꯇꯝ ꯑꯃꯁꯨ ꯂꯥꯠꯂꯤ ꯁꯪꯗꯨ ꯋꯥꯏ ꯇꯩꯕ ꯂꯩ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤꯁꯦ ꯑꯣꯖꯥꯅ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯇꯣꯝꯕꯅ ꯑꯣꯖꯥ ꯇꯣꯝꯕ ꯍꯣꯏꯅ ꯑꯣꯖꯥꯗꯒꯤ ꯄꯔꯥ ꯍꯪꯅꯤꯡꯉꯗꯤ ꯃꯥꯏ ꯁꯪꯗꯨ ꯋꯥꯏ ꯇꯩꯊꯣꯛꯄꯤꯔꯝꯕ ꯂꯩ ꯊꯤꯕꯁꯦ ꯂꯧ ꯌꯩꯕ ꯃꯇꯝꯗꯅ ꯈꯨꯗꯥꯞ ꯈꯣꯝꯕ ꯌꯥꯎꯕꯤꯕ ꯆꯔꯨ ꯍꯣꯟꯕ ꯌꯥꯎꯕꯤꯕ ꯑꯗꯨ ꯑꯣꯖꯥꯗꯨꯒꯤꯗꯃꯛꯇ ꯁꯦꯕꯥꯗꯨ ꯑꯣꯖꯥꯁꯤ ꯀꯥꯎꯕ ꯉꯝꯗꯕ ꯑꯃꯅ ꯊꯥꯡꯖꯗ ꯉꯟꯅ ꯁꯨꯇꯤ ꯊꯥꯔꯝꯂꯒ ꯏꯝꯐꯥꯜꯗ ꯃꯥꯅ ꯈꯪꯗꯅ ꯍꯤꯟꯗꯤꯒꯤ ꯄꯔꯥꯗꯨꯁꯨ ꯑꯣꯖꯥ ꯑꯃꯗ ꯇꯥꯛꯍꯜꯂꯨꯔꯒ ꯅꯤꯡꯊꯧꯀꯥꯕꯗ ꯁꯥꯇ꯭ꯔꯗꯨꯅ ꯇꯥꯛꯅꯕ ꯁꯥꯇ꯭ꯔꯗꯨ ꯇꯥꯛꯅꯕ ꯅꯪꯅꯕ ꯀꯨꯝꯂꯛꯏ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯖꯥꯁꯤꯅ ꯁꯥꯇ꯭ꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯗꯨꯅꯤꯗ ꯑꯩꯈꯣꯏꯗꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯇꯥꯟꯅꯔꯨꯔꯤꯕ ꯑꯣꯖꯥꯗꯣ ꯍꯦꯃꯥꯆꯥꯔya ꯁꯔꯃ ꯀꯧꯏꯁꯨ ꯍꯥꯏꯅꯩ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛꯅ ꯅꯥꯊꯩꯕꯤꯔꯔꯦ ꯀ꯭ꯂꯥꯁ 2 ꯁꯨꯕꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯊꯣꯛꯄ ꯂꯥꯏꯆꯠ ꯂꯥꯛꯇꯨꯅ ꯊꯥ ꯀꯌꯥ ꯅꯥꯗꯨꯅ ꯂꯩꯔꯨꯔꯦ ꯑꯣꯖꯥꯁꯦ ꯐꯖꯔꯕ ꯁꯛ ꯐꯖꯈ꯭ꯔꯕ ꯃꯥ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯏ ꯊꯣꯛꯄꯒꯤ ꯁꯛꯇꯝꯗꯣ ꯅꯨꯃꯤꯠ 15ꯅꯤ ꯏꯁꯤꯡ ꯐꯥꯎꯕ ꯂꯦꯛꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯟꯕꯤꯒꯦ ꯂꯥꯛꯄꯒꯨꯝ ꯃꯌꯥꯡ ꯀꯕꯤꯔꯥꯖ ꯑꯃ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯃ ꯄꯤꯖꯕꯗꯒꯤ ꯏꯁꯤꯡ ꯊꯛꯂꯛꯈꯤ ꯍꯥꯏ ꯏꯁꯥ ꯄꯨꯝꯕ ꯄꯨꯝꯂꯥꯡ ꯂꯥꯡꯂꯦ ꯃꯥꯏꯁꯤ ꯗꯥꯛꯅ ꯂꯣꯏꯔꯦ ꯍꯥꯀꯠꯆꯕꯅꯁꯨ ꯑꯉꯛꯄꯅꯤ ꯇꯨꯈꯣꯡ ꯈꯨꯗꯤꯡ ꯂꯥꯏ ꯍꯨꯝꯗꯣꯛꯂꯛꯄꯗꯣ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨꯃꯨꯛ ꯆꯥꯎꯅ ꯂꯥꯏ ꯃꯍꯤ ꯍꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯪꯁꯤꯜꯂꯛꯂꯒ ꯉꯥꯒꯤ ꯃꯀꯣꯛꯀꯤ ꯅꯨꯡ ꯑꯗꯨꯛ ꯆꯥꯎꯅ ꯂꯥꯏ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕꯗꯨꯅ ꯌꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯁꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯗ ꯀꯞꯈꯤꯕ ꯑꯩ ꯇꯨ ꯆꯨꯡꯂꯤ ꯊꯥ ꯀꯌꯥ ꯅꯥꯔꯨꯕꯗꯨꯅ ꯂꯥꯏꯈꯧꯔꯕ ꯃꯇꯨꯡꯗꯗꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯗꯥꯔꯤ ꯄꯥꯏꯗꯨꯅ ꯆꯠꯄ ꯇꯝꯈꯤ ꯌꯥꯝ ꯀꯨꯏꯅ ꯌꯥꯝ ꯑꯀꯟꯕ ꯑꯅꯥꯕ ꯑꯃꯅꯤ ꯍꯥꯀꯠꯆꯕ ꯍꯣꯠꯇꯅꯕ ꯈꯨꯠ ꯑꯅꯤ ꯑꯁꯦ ꯃꯤ ꯑꯃꯃꯝꯅ ꯐꯅ ꯐꯥꯖꯔꯕꯁꯨ ꯁꯔꯛ ꯍꯣꯔꯛꯄꯗ ꯑꯩꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯣꯠꯈꯤꯕ ꯃꯐꯝꯁꯦ ꯉꯁꯤꯁꯨ ꯃꯤꯡꯁꯦꯟꯗ ꯎꯔꯤ ꯂꯧꯔꯤꯒꯨꯝꯅ ꯇꯣꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯥꯏ ꯊꯣꯛꯄ ꯃꯤ 3ꯅꯤ ꯑꯗꯨꯒ ꯏꯕꯦꯝꯄꯣꯛꯀ ꯏꯄꯥꯒ ꯏꯃꯥꯒꯁꯨ ꯁꯦꯕꯥ ꯍꯣꯠꯅꯕꯤꯈꯤꯕꯅꯤ ꯇꯥꯆꯧꯁꯨ ꯈꯔ ꯊꯣꯛꯏ ꯏꯆꯦ ꯑꯃꯁꯨ ꯑꯩꯁꯨ ꯏꯆꯜꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯅꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯂꯧꯅ ꯁꯟꯅ ꯀꯟꯕ ꯂꯥꯏꯅꯥꯅꯤ ꯂꯥꯏꯊꯣꯛꯄ ꯍꯥꯏꯕ ꯂꯥꯏꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯨꯝꯕ ꯖꯥꯠꯅꯤꯗ ꯑꯃꯔꯣꯝꯗꯗꯤ ꯇꯧꯕꯨꯜ ꯑꯁꯦ ꯃꯤ ꯈꯣꯜ ꯇꯥꯈꯤꯗꯦ ꯍꯥꯏꯅꯩ ꯃꯥꯒꯤ ꯍꯣꯠꯅꯕꯗ ꯈꯔ ꯁꯥꯐꯕ ꯏꯃꯨꯡꯁꯨ ꯃꯆꯥ ꯃꯁꯨ ꯃꯤꯈꯨꯜꯗ ꯊꯩꯅꯈ꯭ꯔꯦ ꯅꯣꯡꯃꯗ ꯃꯤ ꯄꯨꯟꯅ ꯁꯤꯖꯤꯜꯂꯛꯄꯁꯤꯅ ꯀꯨꯐꯥꯡ 2, 3 ꯄꯨꯟꯅ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯀꯣꯚꯤꯗꯀ ꯆꯞ ꯃꯥꯟꯅꯔꯤꯕꯅꯦꯕ ꯀꯨꯐꯥꯡ ꯍꯥꯏꯗꯤ ꯀꯨꯗꯣ 2, 3 ꯄꯨꯟꯅ ꯁꯪꯁꯀꯥꯔ ꯇꯧꯕ ꯇꯥꯇꯣꯟꯗꯤ ꯑꯩꯈꯣꯏꯅ ꯅꯥꯕ ꯃꯇꯝꯗ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯗꯪꯗꯤ ꯑꯀꯟꯕ ꯑꯣꯏꯅ ꯁꯜ ꯁꯦꯟꯕ ꯆꯠꯄꯅꯤ ꯑꯩꯅ ꯃꯥꯡꯒꯣꯜꯗ ꯁꯣꯟꯅ ꯍꯤꯞꯂꯤꯉꯩꯗ ꯕꯕꯥꯅ ꯀꯧꯕꯗꯨ ꯇꯥꯏ ꯙꯔꯃ ꯅꯪ ꯅꯣꯡ ꯇꯥꯔꯛꯂꯦꯅ ꯍꯦꯛ ꯀꯥꯔꯛꯑꯣ ꯇꯥꯇꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯈꯥꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯁꯟ ꯁꯦꯟꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯆꯦꯟꯖꯣꯡ ꯇꯥꯟꯅꯕꯒꯤ ꯂꯥꯡꯕꯗꯣ ꯑꯩꯁꯨ ꯇꯥꯏ ꯑꯁꯨꯝꯅ ꯇꯥꯇꯣꯟꯗꯣ ꯁꯟꯙ꯭ꯌꯥꯗ ꯀꯥꯔꯛꯄꯒ ꯃꯁꯥ ꯁꯥꯒꯠꯂꯤ ꯍꯥꯏ ꯃꯥꯁꯨ ꯍꯧꯒꯠꯇ꯭ꯔꯦ ꯑꯩꯕꯨ ꯎꯗꯅꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯀꯥꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯕꯥꯅ ꯇꯥꯇꯣꯟꯗꯨ ꯄꯨꯡꯅꯥꯛ ꯃꯅꯥꯛꯇ ꯁꯦꯟꯅꯕꯅꯤ ꯅꯨꯃꯤꯠ 6 ꯅꯥꯔꯝꯂꯒ ꯇꯥꯇꯣꯟꯗꯣ ꯑꯩꯕꯨ ꯇꯥꯛꯂꯝꯗꯅ ꯃꯁꯛ ꯐꯥꯎꯕ ꯎꯍꯧꯗꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯃꯥꯒꯤꯗꯣ ꯅꯨꯡꯗ ꯊꯣꯛꯄ ꯂꯥꯏꯅꯤ ꯐꯨꯗꯣꯛꯇꯕ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯅꯤ ꯑꯁꯤꯅꯤ ꯐꯨꯗꯣꯛꯄꯁꯤꯅ ꯐꯕ ꯑꯁꯦꯡꯕ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏ ꯊꯣꯛꯄ ꯂꯥꯏꯆꯠꯀꯤ ꯀꯔꯤ ꯍꯤꯗꯥꯛ ꯊꯥꯒꯗꯒꯦ ꯈꯪꯗꯕꯅꯤꯅ ꯃꯥꯏꯕꯅ ꯍꯩꯇꯕꯅꯅꯤ ꯗꯥꯛꯇꯔ ꯂꯩꯇꯕꯅꯅꯤ ꯉꯁꯤꯒꯤꯗꯤ ꯀꯣꯔꯣꯅꯥ ꯂꯥꯏꯆꯠꯀꯨꯝꯕ ꯑꯣꯏꯈꯤꯕꯅꯅꯤ 1952ꯗ ꯑꯩꯅ ꯈꯔ ꯀꯟꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯈꯤꯕꯗꯗꯤ ꯏꯅꯥꯛꯇ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯐꯝꯃꯨ ꯌꯥꯈꯤꯗꯦ ꯃꯥꯏ ꯆꯥꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯍꯩꯅꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯐꯔꯤ ꯃꯥꯅ ꯂꯩꯈꯤꯕ ꯁꯥꯇ꯭ꯔ ꯂꯣꯏꯅ 3ꯁꯨꯕꯤ ꯀ꯭ꯂꯥꯁ ꯀꯥꯔꯝꯂꯦ 3ꯁꯨꯕꯤꯗ ꯃꯥꯅ ꯅꯥꯔꯕꯗꯨꯗ ꯄꯨꯊꯍꯧꯕ ꯑꯩꯅ 2ꯁꯨꯕꯤ ꯀ꯭ꯂꯥꯁꯇ ꯍꯟꯖꯤꯟꯕ ꯇꯥꯔꯤ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯅꯤꯡꯗꯣꯟ ꯄꯣꯡꯈꯤ ꯀꯞꯅꯤꯡꯈꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯍꯥꯏꯗꯤ ꯄꯔꯤꯈꯥ ꯌꯥꯎꯍꯧꯗꯕꯅꯤꯅ ꯄꯔꯤꯈꯥꯗꯣ ꯄ꯭ꯔꯃꯣꯁꯟꯗꯨ ꯌꯥꯗꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯅ ꯀ꯭ꯂꯥꯁꯇꯒꯤ ꯑꯩꯒꯤ ꯇꯥꯇꯣꯟ ꯌꯥꯎꯗꯕ ꯑꯗꯨꯅꯤ ꯇꯥꯇꯣꯟꯗꯤ ꯂꯩꯈꯤꯗ꯭ꯔꯕ
Chininaw Charawan Minaraga Hek lakminarambado itomta ngaire ay bulu na tawkraba iyambani aina mi amatang khatnabada mana hana paisilakani madudagi mayamba changsilakani madudagi mayambaga manawga khatnage tawbana kayarani punsida kauraroidaba amasu leiri imaga bokana aikoini buno mata sajik pijakide chawbi chapuda nganna thonglaga charawalali tachauna ing longtrai kolubadagi farakpa ngape ma fajakrabado ngawraga chalukta thadarakani aidi ngape madu masada chakide hundokpa nga mathibong adusu phong saraga lokhatlaga chak madu ubada tatona marai tingthoktuna tukatchana laukibani ima masigi angangse nga mathibong cha leire tukatche madu tabada ima paithorakani aduga aibu chairarani masi angang si yaukre kit hermali matungdadi tatongi yengduna ay ngape mamatibong chakidre school charibado khongdadi kari amata tongba nate khongraw kudam tatkraga lang thaurina yesallingai matamni tabulgi lairakti lairaduna lamangdong taba lambi tubaw nung thadringai ni law khorubada iroi mayamna ka abaga kumbaga nong churabadi makhong putharingai matamni puthaba mafamdo sum luthagiduna khu bhawa yawba yauribani aduna khongul kaya karak yengduna chongduna school karingai ni aduna nongju panthadadi yum mathang phawraga thong landuna langkhong lalaga school yauribani school nataba matamdadi iroi kangjaibu phawba thaba chatpadadi iroi tongmana hena sapai sandal udri matamdu aduna kurum saba heba hal thiraga tairel ukak puraga samal hidak asubadu matum ama iboki dagi huralaga kurum sahalui maduna yumda leibadari kurum tongle madudagi rabar machet thibadasu thabak amani school da chatpadasu ningthamdadadi kurum tonglaga chatpayai adumna imanabana class ama helambadagi ningdon pomna manga subi yoraki manga subi haibase class 2 asibuni class 2 di LP gi metric ni oja head pandit LP gi metric ne di amna class 2 yoragadi thabaka phangabaneba pa ibaga loina thoba and oja head pandit oja kerani na tambi mana ibu yamna luna tawi ipagi yengna amadi roll 1 tabagi mana haibadagi nungdang aikoida angka ehen batak na bakawi mahak lairamdragana damudorna takpirei swamina ojana mayu makai phawba pandana lainungduna ekadasi barta tawbudu uraga ai supamjaki aina angang oringaida ai ekadasi kaya chara henki ojadugi laman toliba chatrani ai noma class 2 tambal loiramdai oja kerani na ingonda hairari nahak riti parikha yawba tare kan hono Manipur ki khangatlaba chhatra kharada thagadaba parikhani Bishnupur sub division ki oinadi Bishnupur da center tagani nangi naming thagat khrabani masida ani suba chapter si loisanjare tangkul khongjai haibasi ojagi mayambaga ojaga gi ming asumna chapter si amaga pabase ai kano mathangi thangja dumaga lauraga pabana phagadra haina aina khanjai hoi akoigi sipung ama kamini nipan muk changla'e adubu akoi mayam si ngasagi autobiography oina pabasi imana hanba oina pabibagi yamna nungaina akoi mayam si lengdana taminari yengbiriba pumnamaknasu ado akoigi ngasigi feature tawzariba oja mengoina panjarabada salam tombagi picture asi ay amutang zoom out tawzarake akoi mayam honor tawminasi kuruminasi love and light thabiro Salam Tomba 1946 Pokpani retired vice principal poet sonneter short story writer novelist playwright lyricist critic founder secretary of Manipur Sahitya Parishad Bishnupur branch founder secretary of the Sea Waves Manipur Mamasa Maksi
Thongam Udhop Literary Award 2005 da Phangbikibani novel Chirakar sida aduga yamna larik maming khara panjarabada Thajagi Amamba Nakal 2000 the poetry book oina phongbiki Nungsidabagi Macha 2000 the short story oina phongbiki Chitrakar 2002 novel oina phongbiki Chekla Amada 2003 poetry book ni Nonghau 2004 sonnet sequence monsoon sisu English ki version da phongbiki ngasagi Nonghau sigi translation ni Laina da Paklamba Nungsiba Haibasina 2007 da Phongbiki Sumain Tawdana Yamna Larik Yamna Phongaba Koigi author of Manipur gi Marakta Koina Ngasi Khangacharaga Kitang Khangzaba Khara Share Tawzabani Picture Khara Amuk Share Tawzarake Muni Ngasi Imana chapter chapter ani Pabikre ningshing wari ni masi yamna nungsiba koina tabada koi masi khanaminasi kitang ai pictures se share tawraba matungda book release ki picture ni masina Hameng amubi amagi wari haiba larik asisu masiki picture si share tawzari ga koigi award pangbi bagi picture si su share tawzari dagi akoi mayam da pabidana koina maming oina tazaraga autobiography gi preview pibi bagi damakta ima busu thagachari ima gi damakta love and light thabirau adudi mathang tarak pasida akoi comment khara lokhat minasira ima kari kainoni aina ne ai tasengna makidi ai chapter ahum bawagida target se lejabani adu tasengna harurakanda ai senga sise lekolgi mogi centenary gi pangthokpado ai se yaw ba chatluba khara waba haitare ahambada su yumse thiba khangdadana kocha chatba kocha sapari khongna ba chatraga su aduga adusu amu hek present oiramaga lakpadusu amu nungaitabagi ai pung mari ka minute kunmuk tarapa pung mari makhai baw manungdadi ai yumda hallagena aduna ai khara wabagini mayam punamagna ngakpigani adu mathangi ojagi ningshing wari sida yam imado haiba 1955 saisra iba adugumba yamna interesting oiba ingondadi yamna masi nungaina kui sisu yamna chammakanda yamna ojagi tasengba lai irapaduni aduna ai mathangdadi pajarage mathanggi kaino sida Saturday sida sumaina ai miyangmi mafamda ayangna nonglukchari aduga ai soidana mathang pajaraga muni simadi loiba bhawa yengbiriba punamakna tabiraga salamgi sugumlaba akhoi oja tombasi masak munna khangbige hairagadi muni se masi pabasi loirakanda ojagi loinamak sitna khangdragasu magi sketch amadi aikoina adum mipung khudingmakna writer amagi kabi amagi aiba magi laksanba ngamgani haibse ai sumaina thamjai dagi akoigi books ya muktanga pukhatsarake yamna phajaba
imana sum to utpiro book akhum kaino se to imana utle ko adagi aina picture do uchabani amna masigi art haiza batare picture khankat lakpa se su yam na yamna phasaba amani ado masigi lariksi Imphal Manipur da soidana phangbigani aduga mapangi lamda tabiba ichinenau singna pambiraga su soidana message tawbira o khoina dum shipping tawnaba khoi hona jarake amna nungsiba lairik asi order tawbira u haina amuka sining singjari masi khoi me paminasi sina maning thangba gi sarukni maning thangba gi saruk sida ojagi punsi wari si sina di loina di mathang di khanga ne na haibabu ing sok se ai kitang amuk pregap amatani sintang chathajage ahoi papi Salam Tomba lising ama chamapan ni putaru vice principal oina 2003 lising ani ahum dagi June gi kunthra da kalin college dagi thabak dagi pothaba sina lising ani ahum da pothai aduga lising ama chamapan yankhai taruk dagi na saireng iba horei masagi chahi tara larik masagi larik tara taruk phongkre aduga handokpana larik nipan amasu phongkre mahang manipuri sahitya parishad Bisenpur branch ki founder secretary ni lising ama chamapan nipu ngakui gani lising ama chamapan maudramari dagi secretary anirak president anirak branch asigi thabak puramle progressive writer ki president su anirak puramle hojik manipur gi ai kitang ngakui gani si ai kari hari noi si ai kitang mongre manipur gi president oiri magi nobel chitrakarda lising ani manga da no ha kholna thongam udhop saitya mana pi du nai kai khumna badagi ngasi phawbada tongan ba mana mapan phangkre hauji phongga da balai manga am su leiri Ojak Tombana Munibu taseng naming natin si Jabadi Aroy Bini, Ikai, Kipuna Mahundok to Nanuksi, Iba Pondok Sarui, Mausa Namingam Jadabi, Ikai Tibi o Kibana Nuksi Raba, Dumaktada Nuksi, Haina Kumbangam Jarate, Nongdambana di Tamlam Dabana, Animak Makai Pang Nasanaki, Kaina Bahibadu Oki, Adubo Tamoy Nung da Chen ta Kiban Nuksi Bagi Mamising Adudi Kaidong nung da Kopang ang Kide. NB konjeng bana express tawbirakpa adugumba kano wahai singni yamna miyamda kitang hena khangbinabagidamagta yana wafam asi pajaban Dagi ako na comment si lo katringay dai nang say poem matang ay English ki da translate tawrakanda iba work mayam sige glimpse ama pina na ba ay amtang lanthokjage masigi larik si akoigi English da iba larik mayam si akoigi team na aingonda thana na bagidamakta husik sinzari madu adum khara matam di changani adubu aigi laibak yam phaba na smain tawdana baba jodhana pibiramba laire adagi pabung tombi na aigi damakta larik thabirakpa adagi husik na muk akoigi mingoina banjarabada oja salam tomba na pibirakpa larik mayam smaina khudol ji tawbira aga aigi sage oina journey of learning Manipuri literature sida yam nongaiba nuksiba lambi ama oiri aduna masigi larik asi aigi sinung sa thokpagi tang smain tawrak Jana thoibi haiba larik asi writer ahum gi poem mayam khumjil lakanda phongba larik ni Dr. Jodha Chandra Sanasam Salam Tomba Saubam Tomba Luwang ahum writer ahum gi ado ngasi gi di akoina feature tawjariba oja Salam Tomba gi poem amatang ai khangachage poem asi Deity of Dead. You, the so-called deity of dead, you will be astonished. Don't look for me among those waiting for dead. I haven't left my oar yet. I will row my boat in cleaving your chest apart.
Death, you will not be at ease with me. I am a man, unconcerned of death, unworried of the next birth. Why then you are after me, hiding secretly to take me? This is a show of cowardice. I don't feel at ease with that kind of quirk. I will come when the time comes. Don't take mean road. Then I will march on my own feet, treading in front of you. Let me tell you this one. If you think you will rack me, if I don't have a place in you, toss me out with your curses at the secret recess of the poet. My soul transforming into words. Let me vanish in the form of poem from birds, for birds, birds and many birds to come. Allow it to be my next bird. Masigi poemsi lanthokjage aduga yamna adum faza fazaba poem ataisu yauri dudi akoigi masigi program asi yam nungaibagi akoi matamsi already 1 hour 20 minutes hele adubu ai comment lokhajage thuna Commenti luina pathok sibema. Ahoy, Lenin Laishram, Babi Sorai Sam Yang Biri, Babi Sorai Sam na koi singarang si ay gi conflict amalay bedagi kano Saturday da tau drakan da message thabira I mayam na da koi na Saturday na traga Sunday si kitang akoy gi adum onthok onsen khara dum tauzake ay nangarang si ay photo tang share tau jarake mayam da ay se marathon ama chain gain na training kan na tauri adugi narang se run nama leiba 5k ada masida udli ba picture si ahan anigan namin na bani do moi se ay ki hek manakta leiba ahan cinema se chahi 80 hele aduga mathangi sina 70 hele do mabani mak sina ingondagi hena hana kano yanga ka yaweba aduga hana chaluba kano dasu kano lamjen dasu moi si adum oi adu yam nungai ba club amada ina join tawjabani adu mana my t-shirt sita as 80 ge something ni man suris aduga antique but still running and hairy sumain tawdana isa pha ba dagi sumain tawbagi aina masigi activity khara tawbasida kitang conflict ama leibadagi ngarang koi show si tawba ngam jahodre du dahang birak pa pum namak pu yamna nungsi amai tawrakanda kaidore kaina hangak pasi aduna babi music yang di bagi yamna nungai jai Lenin Laishram yang biri ima amadi ichegi program asida sarug yaba phangkhidaba kuire haina ngasidi laiba phadana yengminare Kingston na khurumjari chema ga imai be maga haina ibirai naurem taisan na khurumjari ojabu haina ibirai mujahid kanglai nganba na ibirai ima amadi che ani buikai khumnajari Sonia laima pokpam yengbiri laifam khunau dagi sakhitombi Rajkumari yengbiri amnungsi sakhitombi akoigi akoina smaina feature mathang mathang tawbasida akoigi lyrics sing yamna order tawbi khiba akoigi listener ni yamna nungai smaina akoina family ama oina mingsi adum chongthokpirak pasi tabiri bapna mangna su ujik amtang aina mathang mathang pathokcharak pasida comment pibira u akoigi ngasigi feature tawjariba hoza Salam Tomba gi lyric karamba pabire karamba poem pabiki beda nungai kain haibagi ningshing ba haitare ko adugumba su soidana amtang share tawbira u chanu potsangbam na khurumjari haina ibirai Arif su yengbiri
Mama amadi chechebu matam kuirabagi tungda khurumjari mama ubada yamna nungaijare haina ibirai dagi ngasagi akoina lariksi paba kanda autobiography si yamna aina thagachai kaiginoga ai isamaki oinadi akoina writer si thengnaba natragana magi work si para kanda magi maramda hena khangingbase ama akoina reader ama oina yamna khangingba aduna imana su ahanba book oina masi khangatpi basi yam nungai autobiography se akoigi literature akoigi writer singi autobiography oina ibiba natragana biography oina mayamgi iragadi yamna nungai gani haina khali aduda masida magi reference ma masana izabasina hena akoida nungai ba mana magi baba sida imagi kano se mutkre imagi si angtang mangai minasi adubu ay adum kamensi lokhatjage ngasagi paba haina kaubase akoigi pokpa father ipa sida kari kawi dagi akoi Manipur da paba baba pabung adagi kari kawi ka haibase masigi reference ta yamna nungsiba adugumba ama phawi aina ngasai imana pabi khipasida dagi mana pokpa mafam taubul lamang dhonggi maramda dagi madugi surrounding village mapan dagi Bisenpur gi maduda refer taugiba nunggi tengkot ka haise masi akoina su angang waringaida Bisenpur phauba kanda nunggi tengkot si yamna famous oibagi akoina lauba khotpa adugumba dum taujai adagi angang waringaigi da ngasai san senbagi reference taukiba ada ima amuk thoklipire yam nungaire ai antang ima tabi ko ima tabi bra oh ai ngangi si tarabo tare marakta kitang mutpa me auru raba hujik ta oda masamakse taba phangre na phone tawre ado posam ta tawgomni ngaktang le ba aina di post ti taw khrabane ima akano da message adumana au aduda mana kitang ai dongna tawba akoi longani na kho oda duna udre na ai phone paira leiraba okay aina Facebook ta di taw khrabani ado tabiri bana ojagi phone number dang tang thabiraga di yamna nungai jagani babida amta hayu babia babida amta thabiradi nungai gani aina aigi phone number sida di save tawza hodre aduga Facebook ta di thajkhibani adagi san senba aina ngasagi refer tawkiba sina matamduda mana chawrakpagi scene matu yamna nungsi adagi matang chana masida Ronaldo long jump sina ibirei tawbul macha ama oina chapthokchai pupu tombagi da makhairi yam nungsiba smai tawdana akoina Manipuri literature si feature tawrakpa kanda pupu haina kauba abok haina kauba chongthorakpa akoigi nauriba generation si yaurakpa se masi sina akoida yamna akoi Manipuri literature se tum koina tum nungsina lehogani haibasi gi encouragement ni Ronaldo longjam yam nungsi Ronaldo longjam se akoi ki ngasi gi listener of the day haina khangkat jarage Ronaldo longjam na amtang phone number amta thabirao aduga akoigi thagachari khudol macha matang akoina journal phongjaba diary madu ai akoi thajarake phone number amuktang thabirao aduga hummingbird na deliver tawbagi phone tawbirakani Mohendro sagol semna ibirai yamna nungai jaita ba phangjabasi haina ibirai adagi ngasai larik sida koima mana phi sabagi sida khwaigi hek origin dagi cotton dagi lang amuk sare lang sabadagi lang cha kanda phi amuk sembagi tawbasida ibempok sina mana lead oirakanda
ꯇꯧꯕꯒꯤ ꯁꯤꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯄꯨꯔꯥ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕꯗꯨꯅꯦꯕ ꯃꯗꯨꯗ ꯎꯠꯂꯤꯁꯦ ꯏꯕꯦꯝꯄꯣꯛ ꯍꯥꯏꯁꯦ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯑꯕꯣꯛ ꯑꯣꯏꯗꯣꯏꯔꯤꯕ꯭ꯔꯥ ꯑꯕꯣꯛꯁꯦ ꯏꯕꯦꯝꯄꯣꯛ ꯍꯥꯏꯗꯤ ꯑꯕꯣꯛꯀꯤꯅꯦ ꯃꯃꯥ ꯂꯩꯔꯒꯗꯤꯅꯦ ꯁꯨꯗꯥꯡꯁꯤꯅꯅꯦ ꯏꯕꯦꯝꯄꯣꯛ ꯍꯥꯏꯅ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯀꯧꯋꯦ ꯑꯗꯨꯗꯤ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯃꯥꯗꯔꯅꯦꯕ ꯃꯥꯅꯤ ꯑꯗꯨꯅ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯃꯥꯗꯔꯁꯤꯅ ꯂꯤꯗ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯃ ꯁꯦꯠꯀꯦ ꯍꯥꯏꯕꯗ ꯐꯤꯁꯤ ꯀꯃꯥꯏꯅ ꯁꯥꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯕ ꯀꯩꯅꯣ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯄꯤꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃꯅ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯁꯤ ꯇꯧꯔꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯄꯥꯕꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯒꯤ ꯆꯤꯡꯂꯥꯏ ꯂꯥꯏꯆꯤꯡꯅ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯑꯃꯨꯛ ꯄꯥꯕꯤꯈꯤꯕꯗ ꯅꯥꯄꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯣꯔꯦꯜ ꯌꯥꯎꯕ ꯕꯨꯛ ꯑꯃꯅꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯀꯩꯒꯤꯅꯣꯒ ꯃꯥꯒꯤ ꯔꯦꯐꯔꯦꯟꯁ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯛꯑꯒꯁꯨ ꯃꯥꯒꯤ ꯍꯥꯎꯁ ꯍꯣꯜꯗ ꯑꯉꯥꯡ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯥꯄꯤ ꯐꯥꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯆꯣꯔꯁ ꯇꯧꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯉꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯝꯁꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄꯗ ꯍꯩ ꯂꯩꯅ ꯄꯤꯛ ꯊꯟꯕ ꯑꯗꯒꯤ ꯍꯩꯈꯥ ꯑꯗꯒꯤ ꯃꯦꯡꯒꯣ ꯇꯥꯏꯔꯦꯜ ꯀꯥꯏꯅ ꯃꯗꯨ ꯄꯜꯂꯛꯄꯗꯨ ꯌꯥꯝꯅ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯗ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯇꯧꯕꯨꯜꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯐꯦꯛꯇꯔꯁꯦ ꯑꯦꯔꯤꯌꯥꯁꯦ ꯀꯔꯤ ꯀꯔꯤꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯏꯕꯤꯔꯛꯄ ꯇꯧꯕꯨꯜꯒꯤ ꯁꯤꯅꯔꯤꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯦꯔꯥꯅꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯩꯅ ꯋꯥꯔꯤ ꯂꯤꯖꯈꯤꯕꯗ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯝꯁꯨ ꯃꯥꯅ ꯏꯟꯁꯄꯌꯔ ꯇꯧꯕꯗꯣ ꯑꯉꯥꯡ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯑꯃꯈꯛ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯇꯝꯅꯤꯡꯕ ꯃꯃꯥꯁꯨ ꯃꯥ ꯍꯨꯟꯗꯣꯛꯑ ꯆꯠꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯥꯅ ꯂꯨꯛ ꯑꯞꯇꯔ ꯍꯣꯜ MA ꯐꯥꯎꯕꯗ ꯃꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯖꯥ ꯑꯃꯗꯤ ꯌꯥꯝ ꯄꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯑꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯒ ꯂꯧ ꯈꯔ ꯂꯩꯕ ꯃꯃꯤꯡꯒꯕꯨꯗꯤ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯠꯊꯣꯛꯄꯗꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖꯅ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯗꯨꯗ ꯇꯥꯟꯅꯗꯅ ꯃꯌꯥꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯆꯪꯉꯛꯑꯀꯥꯟꯗ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯕꯅꯤ ꯐꯥꯔꯨꯁꯤꯒ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯂꯝꯗꯝꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯏꯔꯥꯠꯅꯐꯝ ꯑꯣꯏꯔꯕ ꯂꯝꯗꯝꯅꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯤꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯨꯜꯒꯤ ꯑꯦꯖꯨꯀꯦꯁꯟꯁꯤꯗ ꯃꯥꯅ ꯆꯦꯟꯖ ꯄꯣꯔꯛꯄ ꯃꯥꯅ ꯑꯦꯖꯨꯀꯦꯁꯟꯁꯤ ꯗ ꯌꯥꯝꯅ ꯃꯥꯅ ꯑꯦꯟꯀꯔꯦꯖ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯃꯥꯅ ꯁꯦꯝꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯟꯀꯔꯦꯖ ꯇꯧꯈꯤꯕꯗꯨꯅꯅꯦꯕ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯑꯣꯖꯥꯁꯤꯁꯨ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯒꯤꯅꯦ ꯑꯗꯣ ꯑꯣꯖꯥ ꯀꯦꯔꯥꯅꯤꯒꯤ ꯔꯦꯐꯔꯦꯟꯁꯁꯦ ꯇꯧꯕꯗ ꯃꯥꯏ ꯐꯣꯇꯣꯁꯦ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯗ ꯑꯣꯖꯥ ꯀꯦꯔꯥꯅꯤꯒꯤ ꯄꯤꯛꯆꯔ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯊꯤꯒꯠꯆꯔꯒ ꯑꯣꯖꯥ ꯀꯦꯔꯥꯅꯤꯒꯤ ꯐꯣꯇꯣꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯤ ꯇꯧꯕ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯑꯍꯟꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯏꯊꯣꯛꯑꯒ ꯂꯥꯠꯂꯒ ꯊꯝꯒꯗꯕꯁꯦ ꯀꯩꯒꯤꯅꯣꯒ ꯃꯣꯏꯒꯤ ꯀꯠꯊꯣꯛꯄ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯗꯣ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯒꯥꯏꯗꯦꯟꯁ ꯃꯇꯝ ꯆꯥꯅ ꯃꯥꯅ ꯒꯥꯏꯗ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔꯁꯤ ꯃꯥꯅ ꯁꯦꯝꯕꯤꯈꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯃ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯀꯥꯟꯗ ꯌꯥꯝꯅ ꯊꯣꯛꯄꯗꯨꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯄꯟꯕꯤꯔꯛꯄ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯂꯛꯄꯒꯤ ꯇꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ 1951ꯒꯤ ꯋꯥꯔꯤꯅꯦꯕ ꯃꯗꯨꯗ ꯏꯪꯊꯝꯊꯥꯗꯒ ꯏꯔꯨꯖꯕꯁꯤ ꯀꯃꯥꯏꯅ ꯏꯔꯨꯖꯩ ꯎꯒꯤ ꯈꯨꯗꯦꯡꯒꯤ ꯔꯦꯐꯔꯦꯟꯁ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯦ ꯁ꯭ꯂꯦꯠ ꯄꯨꯔꯀꯥꯟꯗ ꯆꯣꯛ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯁ꯭ꯀꯨꯜꯗꯨꯁꯨ ꯏꯍꯣ ꯍꯣꯕ
ꯑꯗꯨꯒ ꯐꯥꯟꯒꯗꯣ ꯐꯝꯐꯝ ꯈꯔꯗꯤ ꯁꯥꯔꯒ ꯐꯝꯐꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯎꯐꯨꯜ ꯃꯔꯛꯇ ꯐꯝꯕ ꯕꯣꯔꯥꯗ ꯐꯝꯕ ꯃꯥꯒꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯇꯤꯚ ꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ 1951ꯗ ꯄꯨꯊꯣꯛꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤ ꯃꯦꯀꯔ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯗ ꯌꯥꯎꯔꯒꯗꯤ ꯁꯤꯒꯨꯝꯕꯒꯤꯁꯤ ꯐꯖꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤ ꯑꯃꯨꯛ ꯁꯤꯅꯦꯃꯥꯗꯒ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯤꯗꯤꯌꯥꯗ ꯎꯖꯕ ꯀꯥꯟꯗ ꯋꯥꯔꯤꯁꯤ ꯐꯖꯅ ꯏꯕꯁꯦ ꯑꯃꯨꯛ ꯃꯨꯚꯤ ꯑꯣꯏꯅ ꯑꯣꯜꯂꯒꯗꯤ ꯃꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯗꯣ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯃꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯨꯅ ꯃꯨꯅꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯕꯥꯏ ꯁꯂꯥꯝ ꯇꯣꯝꯕꯁꯤ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯂꯥꯏꯔꯤꯛꯁꯤ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯂꯩꯕꯤꯌꯨ ꯐꯨꯜ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕꯤꯌꯨ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯉꯁꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔ ꯏꯁꯀꯣꯟꯒꯤ ꯃꯥꯁꯤ ꯃꯥꯒꯤ ꯗꯨꯒꯤ ꯈꯤꯇꯪ ꯔꯦꯐꯔꯦꯟꯁ ꯑꯃ ꯏꯃꯥꯅꯁꯨ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯋꯥꯔꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯁꯤꯡꯉꯒ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯀꯦꯔꯥꯅꯤꯁꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤ ꯃꯥꯏ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯒꯤꯅꯣ ꯃꯥꯏ ꯋꯥꯔꯤꯁꯤ ꯇꯥꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯇ ꯗꯦꯗꯤꯀꯦꯁꯟ ꯂꯩꯕ ꯑꯗꯩ ꯃꯥꯅꯒ ꯏꯝꯐꯥꯜꯗ ꯆꯠꯂꯨꯔꯀꯥꯟꯗꯁꯨ ꯃꯥꯅ ꯉꯝꯅꯅꯕ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯉꯥꯉꯣꯝ ꯀꯥꯟꯇ ꯂꯨꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀꯥꯟꯇꯁꯨ ꯌꯥꯝꯅ ꯌꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯅꯤ ꯏꯕꯣꯆꯧ ꯁꯔꯥꯡꯊꯦꯝꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯚꯤꯗꯤꯑꯣ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯏꯊꯣꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯔꯒ ꯇꯥꯃꯤꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯑꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯤꯕꯤꯔꯛꯄ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣই ꯂꯤꯁꯅꯔꯁꯤꯡꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕꯁꯦ ꯍꯦꯜꯂꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯆꯦꯞꯇꯔ ꯑꯅꯤꯁꯤ ꯄꯥꯕꯁꯤꯗ ꯊꯥꯖꯕꯁꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯆꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯕꯤꯂꯤꯞ ꯇꯧꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕꯗꯗꯤ ꯆꯦꯞꯇꯔ ꯃꯃꯤꯡꯁꯤ ꯄꯥꯕꯗ ꯇꯥꯡꯈꯨꯜ ꯍꯨꯡꯖꯥꯏ ꯍꯥꯏꯕꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜꯒꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯗꯧ ꯃꯥꯟꯕꯗꯣ ꯃꯁꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯇꯥꯇꯣꯟꯁꯤꯅ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯗꯔꯅꯒ ꯆꯥꯎꯕꯤ ꯆꯥꯛ ꯀꯩꯅꯣ ꯊꯣꯡꯕꯤꯔꯛꯄ ꯑꯗꯩ ꯆꯖꯤꯛ ꯄꯤꯖꯗꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯣꯐ ꯂꯚꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯖꯤꯛ ꯄꯤꯖꯕꯁꯤ ꯆꯖꯤꯛꯅꯤ ꯀꯥꯏꯅ ꯈꯟꯅꯗ꯭ꯔꯦꯀꯣ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ ꯂꯩꯔꯕꯅꯤꯅ ꯆꯥꯛꯁꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯝꯃꯨꯗꯅ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯆꯖꯤꯛ ꯄꯤꯖꯗꯗꯅ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯀꯠꯂꯤ ꯑꯗꯩ ꯉꯥꯄꯦꯝꯃ ꯆꯥꯕ ꯑꯗꯩ ꯃꯥꯅ ꯈꯤꯇꯪ ꯑꯗꯨꯗ ꯉꯥꯎꯁꯟꯅꯔꯒ ꯃꯊꯤꯕꯣꯡ ꯐꯧ ꯆꯥꯏ ꯀ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯉꯁꯥꯏꯒꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯍꯟꯕ ꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯣꯡ ꯄꯨꯊꯕ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯔꯦꯐꯔꯦꯟꯁ ꯈꯨꯔꯨꯝ ꯇꯣꯡꯕ ꯃꯇꯝꯗꯨꯗ ꯈꯨꯔꯨꯝꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯟꯗꯜ ꯂꯩꯇꯦ ꯑꯗꯩ ꯏꯔꯣꯏ ꯇꯣꯡꯉꯒ ꯆꯠꯄ ꯃꯁꯤ 1951 ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯗ꯭ꯔꯤꯕꯩ ꯋꯥꯔꯤꯅꯦ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯅ ꯅꯥꯔꯨꯔꯀꯥꯟꯗ ꯀ꯭ꯂꯥꯁ ꯄꯨꯊꯕꯒꯤ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯦꯐꯔꯦꯟꯁ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯥꯕꯗꯨꯗ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯌꯥꯝꯁꯦ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯔꯀꯥꯟꯗ ꯂꯩꯈꯤꯗꯕ ꯃꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯁꯨ ꯏꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯗ ꯌꯦꯡꯕꯤꯔꯤ ꯅꯦꯅꯦ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯕꯤꯔꯤ ꯆꯤꯡꯂꯥꯏ ꯂꯥꯏꯆꯤꯡꯅ ꯁꯥꯅꯣꯏ ꯀꯣꯂꯦꯖ ꯂꯤꯡꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯃꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯣꯖꯥ ꯇꯣꯝꯕꯕꯨ
ꯄꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯤꯔꯤ ꯌꯨꯝꯅꯥꯝ ꯁꯨꯔꯕꯂꯥ ꯇꯥꯕꯤꯔꯤ ꯊꯣꯛꯆꯣꯝ ꯒꯨꯅꯄꯇꯤꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥꯁꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯌꯥꯝꯅꯕꯨ ꯌꯪ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ 75 ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯂꯥꯝ ꯇꯣꯝꯕ 77 ꯁꯨꯔꯛꯀꯗꯧꯔꯕꯅꯤ 76ꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯎꯠꯄꯤꯈꯤꯕꯗꯣ ꯃꯗꯨ 80ꯒ ꯁꯝꯊꯤꯡꯅꯤ ꯑꯗꯨꯅ ꯆꯍꯤꯁꯤꯗꯤ ꯋꯥꯈꯜꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯁꯤ ꯑꯗꯨꯝ ꯑꯩꯅ ꯎꯖꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯣꯛꯆꯣꯝ ꯍꯥꯏꯕꯤꯌꯨ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯏꯁꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯦꯛ ꯄꯣꯛꯄꯗ ꯆꯍꯤ 15 ꯐꯥꯎ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯕꯣꯕꯣꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯈꯪꯍꯧꯗꯦꯀꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯨꯁꯦ ꯌꯥꯝ ꯅꯧꯅꯅꯦ ꯑꯉꯥꯡ ꯂꯧꯈꯠꯄꯗ ꯁꯔꯨꯁꯦ ꯄꯨꯔꯥ ꯊꯥꯡꯉ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯈꯨꯠ ꯈꯤꯇꯪ ꯆꯤꯡꯕꯗꯁꯨ ꯃꯤꯅ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤꯅꯦ ꯀꯥꯏꯅ ꯆꯤꯡꯕꯗ ꯇꯦꯛꯄ ꯑꯩ ꯈꯪꯍꯧꯏ ꯈꯨꯠꯁꯦ ꯍꯦꯛꯇ ꯇꯦꯛꯄ ꯑꯗꯨ ꯇꯧꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯂꯥꯏꯗꯤ ꯈꯔ ꯅꯤꯡꯉꯛꯑꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯗꯅ ꯑꯩ ꯉꯁꯤꯐꯥꯎ ꯉꯁꯥꯏꯒꯤ ꯆꯍꯤ 15 ꯐꯥꯎ ꯆꯠꯂꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯕꯅꯦꯕ ꯗꯥꯛꯇꯔꯅꯦ ꯃꯇꯝꯗꯨꯗ ꯇꯣꯃꯥ ꯗꯥꯛꯇꯔ ꯑꯗꯒꯤ ꯗꯥꯛꯇꯔ ꯀꯅꯥꯅꯣ ꯗꯥꯛꯇꯔ ꯄꯥꯔꯤꯖꯥꯠ ꯑꯩꯅ ꯈꯔ ꯈꯪꯖꯍꯧꯕ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯙꯧꯅ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥ ꯁꯤꯈ꯭ꯔꯁꯨ ꯁꯤꯈ꯭ꯔꯁꯅꯨ ꯆꯍꯤ 15 ꯐꯥꯎ ꯆꯪꯉꯝꯃꯣꯏꯗꯣꯏ ꯁꯔꯨꯛ ꯍꯤꯗꯥꯛꯁꯤ ꯀꯥꯞꯄꯁꯤꯅ ꯀꯥꯞꯄꯅꯦ ꯑꯩ ꯗꯥꯛꯇꯔꯕꯨ ꯌꯥꯔꯝꯗꯦꯕ ꯑꯗꯨꯝ ꯀꯞꯄ ꯋꯥꯟꯊꯕ ꯑꯩꯗꯤ ꯃꯣꯏ ꯀꯥꯞꯄ ꯍꯤꯗꯥꯛ ꯅꯨꯡꯇꯤ ꯁꯨꯝ ꯀꯥꯞꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯌꯦꯡꯕꯗꯒꯤꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯂꯥꯛꯄꯗꯒꯤꯅꯦ ꯉꯁꯥꯏ ꯑꯣꯖꯥ ꯇꯣꯝꯕꯅ ꯍꯥꯏꯕꯤꯈꯤꯕꯒꯤ ꯃꯥꯒꯤ ꯄꯦꯔꯦꯠꯇꯣ ꯃꯇꯝꯗꯨꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇꯣ ꯂꯩꯇꯦ ꯍꯥꯏꯕ ꯗꯥꯏꯔꯤꯌꯥ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡ ꯄꯤꯊꯛꯇ꯭ꯔꯦꯌꯦ ꯏꯁꯤꯡꯗꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯊꯛꯑꯀꯥꯟꯗ ꯂꯩꯔꯣꯏꯗꯕ ꯑꯗꯨꯅ ꯗꯥꯏꯔꯤꯌꯥ ꯇꯧꯔꯗꯤ ꯀꯩꯗꯧꯔꯦ ꯎꯆꯤꯔꯥꯏ ꯀꯥꯔꯗꯤꯅꯦ ꯌꯥꯝ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏ ꯎꯆꯤꯔꯥꯏ ꯀꯥꯕ ꯍꯥꯏꯗꯤ ꯈꯣꯡꯗꯒ ꯆꯤꯡ ꯂꯥꯎꯗꯅ ꯏ ꯆꯦꯟꯗꯕꯒ ꯑꯗꯨꯒꯨꯝꯕ ꯑꯣꯏꯖꯥꯠꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯉꯛꯄꯗꯁꯨ ꯗꯥꯏꯔꯤꯌꯥ ꯇꯧꯔꯒꯗꯤ ꯀꯩꯅꯣ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯁꯤ ꯊꯥꯖꯗꯔꯝꯗꯦꯕ ꯃꯩꯇꯩ ꯃꯥꯏꯕꯅ ꯇꯧꯔꯒ ꯂꯥꯏꯑꯣꯛꯅꯔꯒ ꯗꯥꯛꯇꯔ ꯌꯦꯡꯉꯗꯤ ꯁꯤꯌꯦꯁꯤꯅ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯩꯒꯤ ꯏꯙꯧ ꯏꯕꯨꯡꯉꯣ ꯑꯍꯨꯝꯃꯛꯁꯦ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯌꯥꯝ ꯊꯥꯖꯕ ꯑꯣꯏꯕ ꯑꯗꯨꯒ ꯊꯧꯅꯨꯡꯁꯨ ꯑꯗꯨꯝꯗꯤ ꯇꯧꯏ ꯃꯇꯝꯗꯨ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕꯗ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯁꯤꯅ ꯂꯥꯛꯄꯗꯒꯤꯗꯤ ꯗꯥꯏꯔꯤꯌꯥ ꯇꯧꯔꯒ ꯃꯤ ꯂꯩꯇꯕ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯛꯁꯀꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯃꯁꯤꯒꯤ ꯑꯅꯥꯕꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯀꯥ ꯊꯥꯗꯣꯛꯑꯦ ꯁꯤ ꯂꯥꯛꯇꯅꯕ ꯍꯥꯏꯅ ꯂꯥꯛꯑꯦ ꯂꯥꯛꯄꯗꯤ ꯃꯔꯛꯇ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯡ ꯇꯥꯛꯅꯕꯩ ꯃꯁꯛ ꯑꯣꯏꯕ ꯃꯁꯛ ꯑꯃ ꯑꯣꯜꯍꯟꯕꯗꯨꯗꯤ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯁꯤꯅ ꯐꯍꯜꯂꯛꯏꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯤꯁꯨ ꯍꯧꯖꯤꯛ ꯆꯍꯤ 75 ꯌꯧꯔꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯔꯨꯗꯤ ꯌꯥꯝ ꯀꯟꯅ ꯅꯧꯗꯅ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯁꯤꯡꯅ ꯑꯩ ꯁ꯭ꯇꯦꯞ ꯀꯨꯝꯊꯕ ꯀꯥꯈꯠꯄꯗ ꯇꯨꯍꯟꯗꯕ ꯃꯁꯤ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯪꯒꯣꯝꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯁꯪꯒꯣꯝ ꯆꯥꯗꯕ ꯅꯨꯃꯤꯠꯇꯤ ꯂꯩꯔꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯁꯪꯒꯣꯝꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯩꯅ ꯄꯥꯝꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯣꯏꯌꯦꯕ ꯁꯔꯨꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯁꯟꯕꯤ ꯑꯃ ꯎꯟꯕꯤꯔꯛꯇꯅ ꯃꯆꯥ 10 ꯄꯣꯛꯐꯥꯎ ꯑꯩ ꯑꯗꯨ ꯁꯪꯒꯣꯝꯒ ꯁꯨꯝꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯨ ꯑꯩ ꯉꯝꯃꯛꯇꯗꯅꯀꯣ ꯁꯟꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯂꯣꯏꯐꯥꯎꯗꯤ ꯊꯝꯃꯦ ꯃꯆꯥꯈꯩꯗꯤ ꯕꯥꯃꯣꯟꯗ ꯀꯠꯂꯒ ꯃꯍꯩ ꯆꯥꯎꯋꯦꯅ ꯀꯠꯈ꯭ꯔꯦ ꯑꯃꯠꯇ ꯌꯣꯟꯗꯦ ꯁꯟꯗꯤ ꯏꯃꯥꯟꯅꯕꯒꯤꯗ ꯄꯤꯊꯣꯛꯄ ꯀꯩꯗꯧꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯄꯨꯟꯁꯤꯅꯤ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯊꯤꯔꯤꯗꯣ ꯑꯩ ꯎꯅꯕ ꯂꯥꯛꯑꯣ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯒꯦ ꯅꯨꯡꯁꯥ ꯊꯤꯕ ꯅꯠꯇꯦꯗ ꯅꯨꯡꯁꯤꯗꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜꯗꯪ ꯅꯠꯇꯕ ꯐꯤꯖꯤꯀꯦꯜ ꯑꯦꯟ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠꯁꯦ
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯗꯒꯤ ꯂꯝ ꯅꯦꯆꯔꯒ ꯆꯠꯄꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩ ꯐꯣꯇꯣꯁꯦ ꯑꯝꯇꯪꯒ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯏꯟꯁꯄꯥꯌꯔ ꯇꯧꯃꯤꯟꯅꯁꯤ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯑꯍꯟꯁꯤꯡꯁꯤ ꯎꯔꯀꯥꯟꯗ ꯑꯩꯅ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤꯗ ꯍꯣꯏ ꯑꯉꯥꯡꯁꯨ ꯌꯥꯝ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯈꯥ ꯂꯥꯛꯏ ꯑꯗꯨꯕꯨ 70+ ꯂꯝꯖꯦꯟ ꯆꯦꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯧꯈꯤꯕꯁꯦ ꯎꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯁꯤꯒꯤ ꯑꯍꯟꯁꯤ ꯅꯍꯥꯟ ꯑꯍꯥꯟꯕ ꯔꯦꯁ ꯆꯠꯄꯗꯨꯗꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯇꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯕꯣꯡꯒ ꯑꯃꯨꯛꯁꯨ ꯇꯨꯏ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯀꯩꯝ ꯇꯧꯔꯣꯏ ꯅꯪ ꯆꯠꯂꯣꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯅꯦꯆꯔꯒ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯑꯩꯅ ꯃꯁꯤ ꯁꯥꯏꯀ꯭ꯂꯤꯡ ꯇꯧꯕꯒꯤ ꯄꯤꯛꯆꯔꯅꯤ ꯁꯨꯃꯥꯏꯅ ꯅꯦꯆꯔꯒ ꯎꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯒꯤ ꯂꯤꯇꯔꯦꯆꯔ ꯄꯥꯕ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯑꯗꯨ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯄꯥꯎꯖꯦꯟꯖꯒꯦ ꯊꯣꯛꯆꯣꯝ ꯑꯖꯤꯠꯅ ꯃꯦꯗꯝ ꯎꯕꯗ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯝꯗꯧꯕꯤꯔꯤꯒꯦ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯃꯦꯗꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯊꯣꯛꯆꯣꯝ ꯑꯖꯤꯠ ꯋꯦꯜꯀꯝ ꯑꯖꯤꯠ ꯂꯥꯛꯑꯣꯅꯦ ꯑꯩꯅ ꯑꯥꯗ ꯃꯄꯥꯟꯗ ꯂꯩꯔꯨꯕꯗ ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯎꯗꯣꯏꯅꯣ ꯈꯜꯂꯤ ꯁꯤ ꯌꯧꯔꯛꯑꯒ ꯂꯦꯅꯤꯟ ꯍꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯀꯦꯅꯦꯕꯣ ꯍꯣꯏ ꯃꯣꯏ ꯂꯣꯏꯅ ꯎꯅꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯣꯏ ꯌꯥꯝ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯑꯩ ꯒꯥꯔꯤꯒ ꯊꯧꯔꯤꯉꯩꯗꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯠꯂꯥꯎ ꯆꯠꯀꯅꯤꯗ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯗ꯭ꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯊꯧꯕ ꯑꯃꯅ ꯄꯨꯕꯤꯔꯀꯥꯟꯗ ꯆꯠꯄ ꯈꯣꯠꯄꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯉꯝꯃꯤ ꯉꯔꯥꯡꯁꯨ ꯑꯩ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒꯤ ꯁꯥꯏꯀꯜꯒꯤ ꯀꯩꯅꯣꯗꯣ ꯔꯤꯂꯦ ꯃꯣꯏ ꯆꯠꯄꯗꯣ ꯀꯪꯂꯥꯗꯩ ꯂꯝꯊꯥꯔꯒ ꯃꯣꯏ ꯑꯣꯛꯅꯕꯩꯗꯃꯛꯇ ꯑꯩ ꯍꯧꯕ ꯃꯔꯛꯀꯤ ꯀꯩꯅꯣꯗ ꯀꯔꯤ ꯂꯝꯄꯥꯛ ꯀꯧꯒꯦ ꯑꯗꯨꯗ ꯃꯣꯏ ꯀ꯭ꯂꯕꯇꯨꯅ ꯌꯥꯝ ꯐꯖꯅ ꯑꯣꯛꯄꯗꯣ ꯑꯩ ꯄꯨꯡ 7 ꯆꯞ ꯆꯥꯅ ꯌꯧꯋꯦ ꯑꯗꯣ ꯑꯩ ꯋꯥ ꯈꯔ ꯉꯥꯡꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯗꯣ ꯂꯥꯁꯇ ꯑꯣꯏꯗꯅ ꯃꯌꯥꯝꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯃꯟꯈ꯭ꯔꯗꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩ ꯃꯤ ꯎꯅꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯀꯔꯤꯝꯇ ꯄꯨꯕꯤꯔꯛꯀꯅꯨ ꯑꯍꯟꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯗꯨ ꯄꯨꯗ꯭ꯔꯗꯤ ꯑꯗꯥ ꯄꯨꯗ꯭ꯔꯗꯤ ꯅꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯈꯛꯅꯤ ꯇꯣꯀꯟ ꯑꯣꯐ ꯂꯞꯇꯣ ꯑꯗꯨꯈꯛ ꯄꯥꯝꯃꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯏꯃꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯀꯃꯦꯟꯠꯀꯨꯝꯕ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯑꯗꯨꯒ ꯎꯅꯔꯀꯥꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯃꯒꯤ ꯋꯥꯍꯩꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯤ ꯚꯋꯥꯅꯤ ꯑꯙꯤꯀꯥꯔꯤꯅ ꯏꯕꯤꯔꯛꯏ ꯃꯔꯛꯇ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯉꯤ ꯑꯌꯥꯝꯕꯗ ꯍꯦꯛꯇ ꯃꯇꯝ ꯉꯥꯟꯊꯣꯏ ꯇꯥꯕ ꯐꯪꯕ ꯅꯨꯃꯤꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯋꯥꯅꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯄꯥꯔꯤ ꯃꯩꯇꯩꯅ ꯃꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯌꯦ ꯃꯃꯥꯁꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯄꯥꯔꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯚꯋꯥꯅꯤꯗꯤ ꯅꯍꯥꯟ ꯑꯩꯒ ꯑꯋꯥꯡ ꯄꯣꯠꯁꯝꯕꯝꯗ ꯎꯅꯈ꯭ꯔꯕꯅꯤ ꯚꯋꯥꯅꯤꯁꯤ ꯃꯩꯇꯩꯗꯒꯤ ꯍꯦꯟꯅ ꯕꯦꯕꯥꯔ ꯑꯆꯨꯔꯣꯟ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥ ꯑꯃꯅꯤꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯕꯤꯌꯣꯟꯗꯤ ꯑꯉꯣꯝꯆꯥ ꯅꯣꯡꯃꯥꯏꯊꯦꯝꯅ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯂꯩꯕꯤꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯄꯤ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤꯔ ꯈꯪꯗꯦ ꯍꯥꯏꯅ ꯃꯁꯤꯒꯤ ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯁꯤ ꯆꯨꯝꯃꯤ ꯃꯁꯤꯒꯤꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯁꯤ ꯂꯩꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯆꯔꯒꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯤꯅ ꯑꯦꯃꯥꯖꯣꯟꯒꯨꯝꯕꯗ ꯊꯤꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤ ꯎꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯤꯔꯀꯥꯟꯗ ꯍꯦꯛꯇ ꯃꯁꯤꯡꯁꯦ ꯂꯥꯛꯃꯟꯗꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯣꯡꯗꯕꯗꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯐꯣꯡꯉꯤ ꯑꯗꯨꯒ ꯐꯪꯗꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯐꯪꯗꯕꯁꯤ ꯉꯁꯥꯏꯒꯤ catch-22ꯗꯣ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅ ꯑꯃꯨꯛ ꯅꯝꯃꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯂꯩꯔꯦ
adagi pabina ba mi na muk thira kanda na muk phangdaba adu leire aduna ima na ngambiri du tadre ima na ngambiba du tadre okay akoy ma se kay no ngangi se ik tadre aduna huziki lariksi akoyna phasana phongba khuding maksi masi phasana compile tawba gi mathau ama tai adubu akoy library manipur da laiba library da soidana dum phangam gadra haina dikhanjai aduga masigi development si kitang di wat bi adubu akoy myam saugadminasi akoy myam support tawminasi aduga larik phangdabasi adum akoyna thira kanda ayambana dum author singi ga connect tawrakanda dum phangbasu dum legani adubu yam nungai smaina phongtok pirakpasi kaigino ga masina takpadi akoigi paningba mi adum leibiri haibeneba aduna lariksi phangdabagi problem la isi haidok pirakpasi yam nungai imana haibadu kaino akoina tahodre dum imagi chinban lengbade uba kano sainungi phone ama lakpa aina mo paibani okay aduna lariksi kano phangdabagi comment ni ado akoina feature tawba larik sing si pambiragadi ngasigi muni si pambiragadi message soidana tawbirau aduga akoina dum masi phangnana ba akoi dum hona jarake akoina bookstore oina leijabadi nate akoi se adubu larik si akoina feature tawrakanda pami hairagadi adum akoina muk author dagi ni khangde adagi bookstore dagi ni khangde dum thiraga dum akoi angangsing dum shipping tawjahalake haina madugi promise ama tawjage si matangda ina nei chada kainongta sengdokjage akoina lairik phangde na harise Manipur gi bookstore da maitai ron gi lairik moina thamdoi sidi only syllabus ta yauraba for example ko hujuji ain pariba je hera ka che moi syllabus ta yaubani na moi publisher na masi kanagi through da yon bano haibise ai khangdre adugi knowledge ngonda lejadre ko aduga lairik phangdabagi maramdine store da lairik thamde ba writer singsina lairik phongaba matungda hoi saita parishattaga khara thanamgadra adu saita parishattadi ayambana moi thong hangba lonba se kitang ayukumba hangdeba anungdhin gumba daga hangba khotpa aduga lairik yamna phangba mafamse ayambana bookstore singsina kano moi da phangba lairikse moina setting tawraga angang singi tamnanaba moigi contact se adugumba da anamba chatkhabraina ina khalleba kaigi noina haibadane writer singsina su moigi sittaba mawong matawdu ubadudane moi lairikshi lairik yonba haisidi writer duna phongi se paisagi mathaktani dana aduna yola kanda hanjallaga ama mu phongbagi wakhandudi manipur da laite haibadi say for example aina 1988 da ai MPhil tawre ko ai Maharaj Kumari gi khangna bagi khudong chaba madi phangji maramdi bor saibong bi sana to mi syllabus ta yawe ba ado aina chatpasi gari macha tongi ngai da ngami ngai ni na ne PCJN da mo hangni jagamanda mo hangni okay da mo hangni amada kaim yawda ba aduga last ai gi colleague amana haeba mai yumda leibani yumda thambani na hai adei ma si se ai unaraga ai ipaga khangnarami kaise adui numiki wari dei khangbai wani akoina Maharaj Kumari gi sangaida amukta chatpagi mathau leitabani na chatte haba aduna mana hairakpada ibema store di thamde imagi se aduna ne aingonda lei adu paisa do kan tawraga mana lahojabani aigi na tongamba wa amani lahojabani haibai wadi moina aduda paisa piraga writer dagi laweba adagi ai example lamba pige bako MPhil gi lura batambam sidane kano kantin banjit tamme drama sida kanane iya arambam somarendro ne arambam tamo somarendro hingiba leiriba matamni adaiduda akoina tamo hogi da so da leitramni na mai meyumda chatleba aduma na kari hari ibema aigi copy dudi drama chana ba kanguna pugre adu noi khwaile phaba ma suggestion am takpige kano imphal topis da thangjan wiki nungdang da ne
ड्रामा सानबनी अदु कंटेन बन सानदोरिमने अदुदा नोय खरा येंगबा चलो बोय मम पुरो अदु गाइरे अयु पाइ केम लेते हायबा येंगुने अखोइना मतंदुदा तमिंगै दबो अतंबा सिलेबस ता यावबा लाइरिक सिबो फंगदबा लेबाक नेबा खोइ लेबाक से करीगी फंगद्री नोयना हायबदा बुक स्टोर सु लाइक तु याम चत्तबनिना लाइक लेबसे याम थीदबनिना मोइसु कुइना कुइना थमेको अदे खरा याम चत्पा कांबुजिसु मोइ मी ओनबनी खंगे अमनी सित्री खरा अयाम हाइगलेबा आई सितबनी खंगे अदुगा ना कनो तौदबनी खंगे अमको होरिएबा अदुनने अखोइना लारिक योनबा गी पार्ट अमसु लौदना लारिक पानिंगी बु हाइरदी युमदा थिललागे अथिमन चार्ज कबुदी मसाना पीब्रा कमा अखोइन पुथोपरा अदुदी खंगद्रेको आइजो हमिंग बा ना तौरगा मोइगी लारिक गी अपीमनदुदी मोइदेसु पैसा दु पीद्रगदी थाव हापगा चटलिनिदना अदुना अखोइना अदुमाइना इंटरेस्ट लेना मीनबु पामी हाइरगदी योनबा थौरांग तौर योनबा हाइसे सेंडोंग लेबा मी खतन योनबने अखोइदी सेंडोंगी वा नतेबा अदुदा थारिबा लारिक तो अदु थिनबिरुबा अदुगा मागे अथामनदुबुदी माना पीब्रा अदुदी आई खंगद्रे मधु अखोइना दम कवर तौजबने अखोइगी स्टाफ ओइना लेजरकांदा अखोइगी मेन मिशन दी लारिक लिटरेचर सी लव सी हेंकट पसिनी अदुना ngasai gi phangdabasi adum masi phangbagi problem si leire habasi de khoi myam khangnare adu pu kamai phanghan si ge habasi khoi myam work tong minasi ado imana su yamna experience habi gre beyond the angom jagi comment se yamu pajarake kai ginoga ma si ichena nanau gi comment reply pibi rakpagi damak thagachari nanau su book seller oina leibana nungai jade oja th ratan kumar na iba lai hrau bahai ba lairik si demand am lei adu na amazon da su phangde jahera laman imphal amasung ising nungsikam labangalata numit kapa bo sahib ki imung lairik ti yam khre phangba wai bobok na hairi si achumbani writer gi yum chatra di yadre hojikti aduna masi problem lei habasi akoi myam khangminare ado beyond this larik book seller oina lei basi karam book store the lei bana habadu khangjaningi kai ginoga akoi the book si akoina tasengna de akoi di just platform si da akoina promotion tawbagi role ni akoin tawjari se ado bookstore oina leibiraga de akoina collaborate tawba pamjai kai ginoga akoina book se pame harakanda huji je akoin tawjari si de akoina bookstore ama dagi leiraga akoi gi the stock kitang thammaga akoi angang sing da thilan bani ado bookstore oina leiraga de akoina madu collaborate tawninge kai ginoga akoina adugi bookstore da phangmani natragana noina thilubagi adugumbagi adu seminasi aduga for example oja th ratan kumar na ibase magi larikse magi lariksi phangdragadi mangonda akoina muk request over yai masi demand amna lei publish amka tawbiyu kain hairaga akoi smaina community sagat minasi kainoga akoi gi larik writer sing na mongmoi gi larikse demand leibra adagi lebi drabra haibe adugumba su yamna pikna haitare ko nambani aina khanjai aduga samain tawdana madugi demand yam lei hairaga di soidana writer duna su yamna harau na dum hena namsi amu re-edition tawsi haibagi madu yabirakani haina khali beyond this writer bookstore polo ground maning dani hai yam nongai aduna beyond ki number amtang thabi rau aduga akoi collaborate tawminasi aduga akoi ki manipuri nungsiba manipuri literature nungsiba mayam si kamai tawdana larik si promote tawminasi ge akoi author of manipur promote tawminasi ge aduga larik se paninga kanda kamai na phangan si ge haibagi masi seminasi akoi mayam na seminar dragadi kanana semgani natra aduni akoina hanggadoriba question si yam nangai nungsi ngasi smaina kitang watana bagi khudong jaba masu phange dagi sunita tongbrana ima kuina punsipo oibiu haina yam nungsina haibirai thank you thagachari ningthau jam joy chandrana
Ima udaba kuire anaya yaute ko nacha nongma koithok charake haina ibirai ningthaujam joy chandrana ima bukhangba Joy Chandra lakpiro ai hida ka loi tha le ra bani kanam lakpi da na ba ai ka da dum le le adagi babina akamna oja ubada pi tarak babina si imagi satri mali kuire ningsing lak oja gi classing do haina ibira aduna oja sing si akoina thagatpa dagi ningsing basi ubada yamna nungai aduga ngasagi aina akoi masigi oja hairaga akoi gi thagatjari gi program se akoina hek tawjabani ado program sida akoina dum thagatjari khudol se thaba sida akoina greeting card se hape greeting card hap si ki idea sina akoina thagatning ba oja natragana akoi gi anakpada leiba mayam si akoi gi thagat wahi irakanda akoi mayam kano spread of gratitude tausi haina tawbada handak anubada marak taingonda photo thabira ye duga koi card singdu ibidabra haibadde aisu phajana di khangjadre adubu ai photo amtang share tawjarake last ta koi masina loisalasi thagat pasina ai break amta logjage ko okay masigi pictures amtang share tawjarake thagachari card khudol si akoina hapchabasi masida RD Takhelna Oja Salam Rajesh environmental activist ma thagat pagi masima bibikre smain dana akoi gi kaino se akoi mayam se gratitude utna base masi tawmin si hai bagi maduni aina share tawjari basi adagi yam nungsiba ai amuk photo do mangre amtaga pukhatjarake masima uchakre ko Oza Salam Rajesh environmental activist sema thagachari haina RD Takhelna ka CPB kre adagi Dr. RK Nimai Singh retired commissioner of youth affairs and sports masimasu thagat pikre smain tawdana akoi mayamna yamna pikpa card ni adubu akoi gi card sigi more than the card akoina phongtokpa wahai akoi gi pukning dagi thoklakpa madu ni akoina share tawbadugi importance tu ni maduna akoina thagachari card adagi journaling masigi product lines akoina puthokjabasi matang asida akhoi gi ngasigi program asi loisinjarake imana any last word haibiro doga program asi loisan minarasi ngasidi yam nungai bana yamna kuina phamme akhoi se pung ani mung adubu aigidi ayuk ni aduna aigi su thabak ate chelurage aduga imasu degi imbiriba pumna maksu thenga mani chak chaba dugi matam yaura mani imada haibiro last ai punamaku mathangi thangja da su amuk tekta kaidana unnasi aduga akoi punamak khana minaraga naina minaraga tawbatabu akoina para ma lokhatpa matamda para sigi panthung yogdringa hidi akoi loina bak chatminasi mathangi thangja numitu da su ai tasengba makidi kaino jaheragi loirakpagi target ti tawbani adubu nahan tuise dum so ai se kauthok pai du oirene pung nipan ga tarak paduda ningsanga ko oiraba aduna tuisega thasega se ichanupi ki karigumba kano leiramdraga di sida jahera paraga thangja numi sida muni se makha chathajarage haibasi chathajaba na bagida makta ai punamaku mukhoiramdari aduna muni si akhoi mathangi da muk yam taningi sengna di aina so muk ai letter ama isage akhoi gi writer yamna nungsina mana ibiba booksi aigi reader ama oina ni ko aina nganjari se akhoi na writer gi wari singsita bakanda moi gi khonjen na pathok pasi aina yamna important oina khanjai aduna muni si autobiography su oibenina chapter ama tangdi
ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯃꯤꯉꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯂꯥꯝ ꯇꯣꯡꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯀꯥꯟꯗ ꯆꯦꯞꯇꯔ ꯑꯃꯇꯪꯗꯤ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯒ ꯃꯁꯥꯅ ꯏꯖꯔꯒ ꯃꯥꯅ ꯄꯥꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯤꯖꯔꯤꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯔꯨꯝꯖꯔꯤ